ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯇꯥꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯀꯟꯕꯤꯕ ꯃꯄꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯂꯦꯟꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯅꯤꯖꯔꯤ. ꯌꯦꯡꯕꯤꯔꯤꯕ ꯑꯗꯣꯝ ꯄꯨꯝꯅꯃꯛꯀꯤꯗꯃꯛꯇ ꯐꯠꯇꯕꯗꯒꯤ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯁꯦꯟꯅꯕ ꯊꯣꯛꯀꯗꯧꯕꯗꯒꯤ ꯑꯃꯝꯕꯒꯤ ꯄꯥꯡꯒꯜꯗꯒꯤ ꯑꯗꯣꯝꯕꯨ ꯀꯟꯕꯤꯕ ꯑꯣꯏꯁꯅꯨ. ꯑꯗꯨꯒ ꯑꯗꯣꯝꯗ ꯏꯪꯊꯕ ꯍꯥꯏꯕꯗꯣ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯒꯤ ꯏꯪꯊꯕꯅ ꯑꯗꯣꯝꯗ ꯌꯣꯝꯕꯤꯕ ꯑꯣꯏꯁꯅꯨ. ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ. ꯉꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯁꯤꯖꯔꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯖꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯡꯒꯤꯗꯃꯛꯇ ꯏꯄꯥ ꯏꯁꯣꯔꯗ ꯍꯥꯏꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯏꯚ ꯑꯁꯦ ꯊꯥꯖꯔꯛꯄꯅꯤ. ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯑꯩ ꯍꯧꯖꯤꯛ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯁꯦ ꯃꯌꯥꯝ ꯑꯩ ꯄꯥꯖꯔꯤ. ꯑꯗꯨꯒ ꯕꯥꯏꯕꯜꯁꯦ ꯑꯗꯨꯝ ꯈꯔ ꯈꯔ ꯇꯧꯔꯒ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯥꯔꯊꯁꯦ ꯍꯟꯗꯣꯛ ꯍꯟꯗꯣꯛꯇꯅ ꯃꯥꯒꯤ ꯃꯤꯅꯤꯡꯁꯦ ꯍꯟꯗꯣꯛꯑꯒ ꯄꯥꯖꯔꯤꯕꯅꯤ. ꯃꯌꯥꯝ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛꯇꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯃꯈꯛ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯍꯣꯂꯤ ꯕꯥꯏꯕꯜ ꯑꯄꯨꯝꯕꯁꯦ ꯃꯔꯨꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯗ ꯑꯩꯅ ꯃꯌꯥꯝꯗ ꯐꯣꯡꯗꯣꯛꯆꯅꯤꯡꯕ ꯕꯥꯏꯕꯜꯒꯤ ꯋꯥꯍꯩ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 4ꯒꯤ ꯄꯗ 22ꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯌꯥꯎꯔꯤ. ꯃꯌꯥꯝ ꯀꯣ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ, ꯌꯥꯝꯅ ꯈꯪꯗꯕ ꯌꯥꯗꯕ, ꯌꯥꯝꯅ ꯑꯩꯈꯣꯏꯅ ꯅꯩꯅꯗꯕ ꯌꯥꯗꯕ, ꯍꯪꯗꯕ ꯌꯥꯗꯕ, ꯌꯥꯝꯅ ꯑꯊꯣꯏꯕ ꯋꯥꯍꯩ ꯑꯃꯈꯛ ꯌꯥꯎꯔꯤ. ꯃꯌꯥꯝ ꯑꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯍꯥꯟꯕꯗ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯃꯈꯛꯇꯪ ꯀꯃꯦꯟ KH ꯕꯦꯕꯤ ꯍꯥꯏ ꯑꯣꯖꯥ ꯍꯥꯏꯗꯨꯅ ꯊꯥꯕꯤꯔꯛꯏ. KH ꯕꯦꯕꯤ ꯁꯤꯁꯇꯔꯕꯨ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯁꯤꯁꯇꯔꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯊꯪꯗ ꯃꯥꯏꯕꯝ ꯗꯤꯕꯦꯁ ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ. ꯑꯃꯦꯟ, ꯄ꯭ꯔꯦꯁ ꯗ ꯂꯣꯔꯗ. ꯑꯗꯨꯒ ꯃꯊꯪ KH ꯕꯦꯕꯤ ꯑꯣꯖꯥ ꯑꯣꯖꯥꯕꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯕ. ꯁꯤꯁꯇꯔ ꯑꯩꯕꯨ ꯈꯨꯔꯨꯝꯕꯤꯒꯅꯨ ꯁꯤꯁꯇꯔ, ꯑꯩꯗꯤ ꯑꯗꯣꯝꯒꯨꯝꯕ ꯃꯤꯁꯛꯅꯤ. ꯀꯟꯕꯤꯕ ꯉꯝꯕ ꯃꯄꯨ, ꯅꯨꯡꯁꯤꯕꯒꯤ ꯃꯄꯨ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯨꯔꯨꯝꯕꯤꯌꯨ ꯁꯤꯁꯇꯔ. ꯑꯩꯗꯤ ꯑꯗꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤꯀꯣ, ꯑꯗꯣꯝꯒꯤ ꯏꯕꯨꯡ ꯅꯠꯇ꯭ꯔꯒ ꯏꯄ꯭ꯋꯥꯅꯤ. ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯍꯟꯕꯤꯕꯅꯤ. ꯊꯥꯒꯠꯆꯔꯤ. ꯃꯌꯥꯝ ꯍꯣꯂꯤ ꯕꯥꯏꯕꯜꯗꯒꯤ ꯋꯥꯍꯩꯁꯦ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯄꯥꯈꯣꯟ ꯆꯠꯄꯁꯤꯡꯒꯤ ꯊꯕꯛ ꯄꯟꯗꯨꯞ 4ꯒꯤ ꯄꯗ 22ꯗ ꯑꯗꯨꯒ ꯑꯇꯩ ꯀꯅꯥꯒꯤꯗ ꯑꯔꯥꯟ ꯈꯨꯕꯝ ꯂꯩꯇꯦ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯔꯕ ꯑꯇꯩ ꯃꯤꯡ ꯑꯃꯠꯇ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯇꯦ ꯍꯥꯏ. ꯑꯦꯃꯦꯟ, ꯍꯥꯂꯦꯂꯨꯌꯥ. ꯀꯌꯥꯇ ꯃꯔꯨꯑꯣꯏꯕ, ꯀꯌꯥꯇ ꯁꯤꯒ ꯄꯥꯡꯒꯜ ꯀꯟꯕ ꯋꯥꯍꯩꯅꯣ ꯌꯦꯡꯕꯤꯌꯨ. ꯑꯗꯨꯒ ꯑꯇꯩ ꯀꯅꯥꯒꯤꯗ ꯑꯔꯥꯟ ꯈꯨꯕꯝ ꯂꯩꯇꯦ. ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯍꯤꯟꯗꯤꯗ ꯃꯣꯛꯁ ꯀꯧꯏ, ꯏꯪꯂꯤꯁꯇꯅ ꯁꯦꯜꯕꯦꯁꯟ ꯀꯧꯏ. ꯑꯇꯩ ꯀꯅꯥꯒꯤꯗ ꯑꯔꯥꯟ ꯈꯨꯕꯝ, ꯃꯣꯛꯁ ꯍꯥꯏꯔꯤꯕ, ꯁꯜꯕꯦꯁꯟ ꯍꯥꯏꯔꯤꯕ, ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯔꯒꯗ ꯆꯠꯄ ꯁꯦ, ꯂꯣꯝꯕ ꯅꯥꯏꯗꯅ ꯁꯔꯒꯗ ꯆꯠꯄꯁꯦ ꯑꯇꯩ ꯀꯅꯥꯒꯤꯗ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤ. ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕ ꯍꯥꯏꯔꯤꯕ ꯃꯣꯛꯁ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥ ꯍꯣꯠꯅꯖꯔꯒ ꯉꯝꯗꯦ ꯍꯥꯏꯕ ꯋꯥꯍꯩꯁꯤꯅꯤ. ꯃꯤꯑꯣꯏꯕꯅ ꯑꯐꯕꯗꯤ ꯈꯪꯉꯤ, ꯇꯧꯕ ꯉꯝꯗꯕꯒꯤ ꯋꯥꯔꯤꯁꯤꯅꯤ. ꯂꯨꯔꯤꯕꯁꯦ ꯈꯪꯕꯅ ꯌꯥꯗꯦ, ꯇꯧꯊꯣꯛꯄꯁꯤꯅ ꯃꯔꯨꯅꯤꯀꯣ. ꯍꯥꯏꯔꯤꯕ ꯁꯜꯕꯦꯁꯟ ꯑꯁꯦ ꯃꯄꯨ ꯏꯕꯨꯡꯉꯣ ꯂꯩꯁꯦꯝꯕꯤꯕ ꯃꯄꯨ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯄꯤꯕ ꯈꯨꯗꯣꯜꯅꯤ. ꯑꯃꯁꯨꯡ ꯃꯥꯒꯤ ꯃꯄꯥꯜꯅ ꯅꯠꯇꯅ, ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕ, ꯃꯥꯒꯤ ꯀꯣꯛꯄꯤꯕ ꯅꯠꯇꯅ ꯃꯤ ꯀꯅꯥꯅꯁꯨ ꯁꯜꯕꯦꯁꯟ ꯐꯪꯗꯦ, ꯑꯔꯥꯟ ꯈꯨꯕꯝ ꯐꯪꯗꯦ. ꯑꯔꯥꯟ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯃꯩꯇꯩꯒꯤ ꯋꯥꯍꯩꯅꯤꯀꯣ, ꯌꯥꯝ ꯐꯖꯕ. ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯗꯧꯕ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯔꯕ ꯃꯤꯡ ꯑꯃꯠꯇ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯂꯩꯇꯦ. ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯔꯕ ꯍꯥꯏꯔꯤꯕ ꯃꯤꯡꯂꯦꯟ ꯑꯗꯨꯒꯤ ꯃꯄꯥꯜꯅ, ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯄꯤꯔꯕ ꯑꯇꯤꯌꯥꯒꯤ ꯃꯈꯥꯗ ꯊꯥꯔꯕ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯃꯤꯡꯂꯦꯟ ꯑꯃꯠꯇ ꯂꯩꯇꯦ. ꯍꯥꯏꯔꯤꯕ ꯃꯤꯡꯂꯦꯟ ꯑꯗꯨꯗꯤ ꯑꯃꯈꯛꯇꯪ ꯉꯥꯏꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ. ꯍꯥꯏꯔꯤꯕ ꯃꯤꯡꯂꯦꯟ ꯑꯗꯨꯅ ꯃꯍꯥꯛꯅ ꯇꯧꯈꯤꯕꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯉꯁꯤ ꯅꯤꯡꯁꯤꯡꯕ ꯃꯇꯝꯗ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ. ꯐꯠꯈꯤꯗ꯭ꯔꯕꯁꯤꯡꯒꯤꯗꯃꯛꯇ ꯕꯥꯏꯕꯜꯅ ꯍꯥꯏ, ꯑꯩꯈꯣꯏꯅ ꯄꯥꯞꯇ ꯂꯩꯔꯤꯉꯩꯃꯛꯇꯗ ꯍꯥꯏ, ꯑꯩꯈꯣꯏꯅ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯤꯉꯩꯃꯛꯇꯗ, ꯑꯩꯈꯣꯏꯅ ꯃꯆꯤꯟ ꯊꯤꯔꯤꯉꯩ, ꯑꯩꯈꯣꯏꯅ ꯅꯝꯖꯥ ꯅꯝꯊꯦꯛꯏꯉꯩ, ꯑꯩꯈꯣꯏꯅ ꯂꯥꯟꯅꯕꯒꯤ ꯊꯕꯛ ꯇꯧꯔꯤꯉꯩ, ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯅ ꯔꯦꯞ ꯇꯧꯔꯤꯉꯩ, ꯃꯤꯕꯨ ꯍꯥꯠꯇꯣꯛꯏꯉꯩ, ꯃꯤꯉꯣꯟꯗ ꯃꯔꯥꯜ ꯁꯤꯔꯤꯉꯩꯃꯛꯇꯗ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯁꯥꯎꯕꯒꯤ ꯃꯍꯨꯠꯇ, ꯍꯥꯠꯇꯣꯛꯄꯒꯤ ꯃꯍꯨꯠꯇ
मागी अमत्त ngaireba masanupa bu khoi gi damakta thabi rakhibani hariba minglen jesu christa jesus christ aran khubam pibi ba kanbiu mapuse ishor na tharaba laisembe mapuna tharaba mingleni hariba minglen asinatana atiagi makhada pap kokpi na ba khoi bu salvation pibi na ba aran khubam pibi na ba khoi bu lomba naidaba sargada thambi na ba minglen amata leite haduna takpiri me aduga holy bible se mayam yamna powerful oiba wahi powerful ni Jesus Christ na haibado lambi adusu achumba adusu hingba adusu aini aigi mapal natana di mi kanamata na sargada ipagi mafam da thungde hai haiba wahai ase loireba wahai ni mayam aigi mapal natana haibadi ai natana ibu thajadana ibu loksandana sargada thungde haiba mayam ko yamna luba wahai ni aduga mayam ekhoi sarga gi matangda heaven gi matangda sarga lebak gi matangda ekhoi tebang panbada leiringi matamda ekhoi khangadabani mayam taibang pan bada leiringi matam da ekhoi na taibang pal gi khalli adubu hayeng shiba haibasidi mi punamak shigani ko shiraba matung da thawai sidi amuk mangde haibase bible gi wahai ni adugo thawai gi panthung thawai gi di mara leijade adubu hakchang na ekhoi na pap tawgi maramna mara leitaba thawai ase mana sarga tamna sarga dagi pana sembirak bagi maramna sarga tana hanba matam da hakchang na pukning na wakhal na ekhoi na pap tawgi maramna sargada hanba ngamdaduna magi ishorna shaitan singi damak sembiba hairiba hell aduda halli haduna hai maramaduna taibang panbada leiringi matamda mayam ekhoi achumba afaba nungsiba kokpiba se ekhoi na tawgadawani amasung mase ithantana honaragadi ngamdabani mi haibase afa sasinaba haina bible da ma yawi nongma afaba saramgani nini afaba saramgani humni saramgani marini mangani surakpa matamdadi ma saurakani kanagumba singda adom na mateng niba matamda hariba misak aduna adom ahan badadi adom gi awabado nungaiti haiduna mateng pangamgani nongma nini humni marini mangani pangamgani tarukni suba numitadi adom da saurakani mioi bese mapung fate ekhoi mioi bese soli afabadi tawningi adubu tawba ngamde mayam asini maramaduna mayam ekhoi taibang panbada leiringi matamda ekhoi sargagi damakta ekhoi khanminasi maramdi hell hairiba norok hairiba khamnung lebak hairiba se kwaidagi hena tamthiba duni mayam taibang panbada kanagumba ma narakpa matamda warakpa matamda ngasi aina video ma khag yengjabani yam chumme magi wahaido kanagumba na warakpa matamda sidringaida mayamna magi mateng pangbi se kwaidagi maruni adudi natte mateng di pangbidaba warakpa matamdadi adubu shiba loiraba matungdadi mayam laaga paisa dagi lupa dagi cheng dagi tauraga magi damakta leikhidre haiduna lai leiringai matamduga khwaidagi maru natra mayam doctor na khut thare ngamaroi I am sorry he is no more she is no more aina hairaga lupa laga piraga im kanate sidringai gi matamda mathau taba paisa dagi kari dagi pibigadabani ko mayam se yam maruni mayam ko maramdi aina tawbana aina fangi habase yam chummi aina tawbana aina fangani mosi aduga comment se Nazia my Mosin hi bro haiduna haibiri hello sister sini mayam yamna manungshiba ishwargi wahai se ngasidi aikhoida aran khubam mock salvation habase lemna aikhoida pibibani lemna aran khubam phangba mayam ishorna taibang panbu asuki matik nungsi hai ishor haibase mayam yam nungshiba mapuni mase yamna saugan saudaba mayam ko minungsina thanba kokpibana thanba mapuni aduga kamena matang Pallab Chengmai hi haiduna haibirei hello brother Prabhu Jisu gi mingda taramna ukchari ikai khumnaba uchari mayam ko hairiba Prabhu Jisu Christa bu kanagumba mana thajaba matamda mahakase ahanbadadi thajaba haibase hekta ngamde yade thajaba se ngamde yade amasung taibang panbagi athemba kaya na themai Jisu thajanu haiduna ko amasung mi singda lana su khalanbani ipa Jisu Christa gi maming se tawa matamda lana khalhalibado ado fattabanani ado diabol haribadunani
ꯑꯗꯨꯒ कमेंट से ओजा कमेंट पाबिरो हाइदुना हाइबिरई केस बेबी होय सिस्टर खर खर अदुम पाथोक्सरके अदुगगी दुम ईश्वर की वाही से फुंदोक्सरके अदुगा धनराज अंगोम हालेलुया थागचरी ओजा आमेन बबीता मणिपुर सिस्टर बबीता अबु थागचरी प्रभु जीशु की मिंगदा इकाई खुमनबा नुंगशिबा मचिल मौपा ओइबगी नुंगशिबगी मरीदो फुंदोक्सरी अदुगा मथंगी कमेंट से गिताउ चुंग मरिंगमई ओजा अखोई ककागी अनाबई खुरम्बियो ओजा अदोमगी ककागी अनाबदो अहानबददी प्रभु जीशु ख्रिस्ट बु थाजबियु हाइदुना हाइबियु प्रभु जीशु ख्रिस्ट दा अवाब पुनमक पोलुम पुनमक थांजनबियु हाइदुना हाइबियु अदुगा प्रभु जीशुना इपा जीशुना हाइदोमगी ककागी अनाबदो फहनबिबो इसनु लौथोकबिबो इसनु अदुगा अनाब फरब मतुंगदा इपागी नुंगसिबदा हेने हेने लाक्चबा याबो इसनु अनाब फरगा इपाबु काउथोकपसु लई अदुबु इपागी नुंगसिबसिदी अखोइदा माना फहनबसिदी अखोइदा सरगदा पुबिनबगी दमकते अखोइबु फहनबनी थागचरी अखोइगी मथंगी कमेंट से मयामी पाथोक्सरके नंदो लाइश्रम ओजाबु मतम पुंबदा लोइनबिसनु थागचरी ओजा ब्रदर अदोमबुसु अदोमगी इमुंग मनुंगबुसु ईश्वरना मतम चुपदा लोइनबिबो इसनु अमना अमबु मतेंग पांगनबदा अखोइ मयाम अखोइगी इपा जीशु से कनानो हाइबसे अखोइ मयाम उथोकमिनरसि मतम यामना लिक्लबनी मरमदुना अखोइ सेम सारसि लानगी फिजेट सेटलसि अखोइ फत्तबगी वाखल साउनिंगबगी वाखल लाखनबा यादरे हुजी अखोइ से सेम सारगा लेबगी मतम ओइरे मरमदुना अखोइ इपाबु थागचरगा लेमिनरसि लौ मुल्लबा केनगदौरबा उचेकना खीगदौरबा लौ कयाम लबुक्ता मुंदुना लेरे खावदबा मीसिंग नुंगाइदुना मरमदुना अखोइ इपागी सरगा लेबाकी मी खोमिनसि खावमिनसि मयाम अदुगा तुंगामे ओजा अखोइ ककागी अनाबा अदोमगी ककागी अनाबदो सोइदना फहनबिबो इसनु अदुगा मयाम यीशु ख्रिस्तबु थाजरकनबा होनरकपा मतमदा फत्तबना याम थिंगी अखोइनसु हेना खंगनरिबा अदुनि यीशु ख्रिस्तना माना थौगल हौद्रिंगैगी ममांगदगी हौरगा शैतानना नुमित निफुनि चिंगबा मतमदा शैतानदुना यीशु ख्रिस्तदबाउ थेमकी नत्रा नंगना ईश्वरगी मचा ओइरदि नुंगसि तनोलहलु नंगना ईश्वरगी मचा ओइरदि अवांगबदगी चोंगथौ नंगना ईश्वरगी मचा ओइरगदि एंगोंदा खुरु खुदा कुन्ना खुरंबा तारगदि ताइबंग पानबगी लनथुम पुनमक निंगथौ लेबाक पुनमक पीगे यीशु ख्रिस्तना हाइदेबा हाइद्रियबको आई ईश्वरगी मचानी हाइना हाइद्रिङैदगी हाइरिबा दियाबोलदुना खंगे मरमदुनानी नंग ईश्वरगी मचा नुपा ओइरदि हाइबदो अदुगा ख्वाइदगी कइनोदा नंगना अइंगोंदा खुरु लेताना खुरमगदी ताइबंग पानबदा लेरिबा लनथुम पैसा लुपा सना लुपा पुनमक पीगे हाइरिबसे असिनी हौजिक मियोइबदा दियाबोलना ख्वाइदगी मरु ओइना सिजिनरिबसे पैसादा नंगना ईश्वर थाजब तारगसु नंगोंदा पैसा मथौ ताइ नत्रा पैसा तानबगी दमकता नंग फत्तबगी थबक तवरसु पैसा लेरगदी यारे हाइदुना क्रिश्चियन कौरगा यीशु ख्रिस्तगी तुंगिनबनी हाइरगा फत्तबा आइना यादब थबक तवरिबा मी हातोकपा याबा थबक तवरिबा मयाम अमा अखोइना उनरे हाइरिबदो ईश्वरना नत्ते दियाबोलदुनने मयाम नुपा मखक अइना फंगनजबदा नुपासिना हाय नुपासे दुकान फमी अमसुंग नुपासे मागी हवाई चेंगवाईगी थाव थुमगी दुकान अदो नुपासे यू योले जू से अंगांगबसे अंगौब नते जू योनबा मतमदा नुपासेदी जू थक्तबा अदो जूदी योनबा अदो नुपासिना माना खंजरीसे आई यू थक्ते अइसे अफबनी हाइ खंजबा अदुबो अइना दुम खंजबा मतमदा मयाम मीबु सिहनबगा आई इसाना इसा सिजबसिगा करमना हेना फै करमना हेना फत्ते मयाम को पाप हाइबसे अनि सुई इसाना इसादा तौजबा अमा अमसुंग मिंगोंदा तौबा पाप अमा अइना जू थक्तरगा दुकानदार दुना मपुदुना जू थक्तबगी मरम से जू से फत्ते आइन थक्तबनी
ꯑꯗꯨꯕꯨ ꯃꯥꯅ ꯖꯣꯟꯗꯤ ꯖꯣꯜꯂꯤꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯤꯉꯣꯟꯗ ꯄꯤꯊꯛꯄꯅꯦꯕ ꯄꯩꯁꯥ ꯈꯔꯒꯤꯗꯃꯛꯇ ꯑꯩꯅ ꯐꯠꯇꯦ ꯍꯥꯏꯅ ꯆꯥꯗꯕ ꯊꯛꯇꯕ ꯄꯣꯠꯇꯣ ꯃꯤꯉꯣꯟꯗ ꯄꯤꯖꯕꯁꯤꯕꯨ ꯃꯌꯥꯝ ꯑꯐꯕ ꯀꯧꯒꯗ꯭ꯔꯣ ꯑꯩꯅ ꯑꯩꯁꯨ ꯊꯛꯇꯦ ꯑꯩ ꯌꯣꯟꯁꯨ ꯌꯣꯟꯗꯦ ꯍꯥꯏꯕꯗꯨ ꯐꯖꯗ꯭ꯔꯥ ꯀꯣ ꯃꯌꯥꯝ ꯑꯗꯨꯅꯦꯕ ꯁꯤ ꯇꯥꯏꯕꯪꯄꯥꯟꯕꯗ ꯇꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯗꯣ ꯃꯥꯅꯤ ꯍꯥꯏꯕꯁꯦ ꯖꯨ ꯊꯛꯏꯕ ꯃꯉꯣꯟꯗꯒꯤ ꯂꯩꯔ ꯊꯛꯏꯕꯗꯣ ꯑꯗꯨ ꯅꯠꯇꯦ ꯐꯠꯇꯕꯗꯣ ꯖꯣꯜꯂꯤꯕ ꯃꯍꯥꯛ ꯑꯗꯨ ꯐꯠꯇꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯤꯊꯛꯄꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯖꯣꯏꯀꯨꯃꯥꯔ ꯇꯈꯦꯜꯂꯝꯕꯝ ꯑꯣꯖꯥ ꯑꯩꯍꯥꯛ ꯔꯥꯖꯨꯒꯤ ꯐꯥꯗꯔꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯄꯩꯁꯥ ꯈꯔ ꯐꯪꯒꯗꯕ ꯂꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯗꯨꯅ ꯂꯩꯔꯦ ꯑꯣꯖꯥꯅ ꯄ꯭ꯔꯦꯌꯔꯗ ꯑꯃꯨꯛꯇ ꯍꯥꯏꯖꯕꯤꯌꯨ ꯑꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯖꯣꯏꯀꯨꯃꯥꯔ ꯇꯈꯦꯜꯂꯝꯕꯝ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯒꯤ ꯊꯧꯔꯥꯡꯗꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯣꯖꯥꯒꯤ ꯄꯩꯁꯥ ꯐꯪꯒꯗꯕ ꯃꯤꯉꯣꯟꯗꯒꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯤꯕꯗꯣ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯑꯣꯖꯥꯒꯤ ꯄꯜꯂꯝꯕꯁꯤꯡ ꯑꯗꯣ ꯍꯥꯡꯗꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯄꯥꯅ ꯏꯄꯥꯒꯤ ꯊꯧꯖꯥꯜꯗꯒꯤ ꯑꯣꯖꯥꯗꯒꯤ ꯄꯩꯁꯥ ꯄꯨꯈꯤꯕ ꯑꯃꯁꯨꯡ ꯑꯣꯖꯥꯗ ꯄꯩꯁꯥ ꯐꯪꯉꯛꯀꯗꯧꯕ ꯂꯩꯕꯗꯣ ꯏꯄꯥꯅ ꯐꯪꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯇꯪꯒ ꯂꯧꯈꯠꯆꯒꯦ ꯄ꯭ꯔꯣꯃꯤꯂꯥ ꯇꯤ ꯑꯩꯁ ꯃꯇꯝ ꯄꯨꯝꯕꯗ ꯏꯄꯥ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯕꯤꯌꯨ ꯑꯣꯖꯥꯕꯨ ꯍꯥꯏ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯗꯣꯝꯕꯨꯁꯨ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯧꯁꯤꯟꯖꯒꯦ ꯍꯥꯏꯅ ꯈꯜꯂꯛꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯗꯤꯌꯥꯕꯣꯜꯗꯨꯅ ꯁꯩꯇꯥꯟꯁꯤꯅ ꯃꯥ ꯐꯛ ꯂꯥꯎꯅ ꯃꯥꯁꯨ ꯌꯥꯝ ꯄꯥꯡꯒꯜ ꯀꯜꯂꯤꯕꯅꯦꯕꯀꯣ ꯐꯛ ꯂꯥꯎꯅ ꯕ꯭ꯔꯦꯟꯗ ꯆꯪꯉꯒ ꯅꯨꯄꯥ ꯅꯨꯄꯤꯒ ꯑꯣꯏꯇꯥꯔꯒꯗꯤ ꯈꯜꯍꯟꯒꯅꯦꯕꯀꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯑꯩ ꯅꯨꯄꯤ ꯊꯤꯕ ꯃꯇꯝꯗ ꯑꯩ ꯅꯨꯄꯥ ꯂꯨꯍꯣꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯣꯏꯅꯔꯤꯕ ꯅꯨꯄꯤꯁꯦ ꯂꯧꯕ ꯌꯥꯔꯔꯣꯏ ꯃꯥꯗꯤ ꯑꯇꯣꯞꯄ ꯑꯣꯏꯕꯅꯤꯅ ꯅꯠꯇ꯭ꯔꯒꯁꯨ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯑꯩ ꯀꯔꯝꯅ ꯑꯩꯒꯤ ꯅꯨꯄꯥꯗꯨꯅ ꯈ꯭ꯔꯤꯁꯇꯦꯟ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯀ ꯍꯥꯏꯅ ꯈꯜꯍꯜꯂꯒ ꯑꯗꯨꯒ ꯑꯩ ꯍꯔꯥꯎ ꯀꯨꯝꯍꯩ ꯌꯥꯎꯕ ꯌꯥꯔꯔꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯔꯣꯏ ꯑꯩ ꯃꯤꯅ ꯑꯩꯉꯣꯟꯗ ꯏꯟꯊꯣꯛꯑꯅꯤ ꯑꯩꯁꯦ ꯃꯤꯅ ꯀꯔꯦꯝ ꯀꯊꯥꯏꯅꯕꯤꯔꯅꯤ ꯑꯩꯁꯦ ꯃꯤꯉꯣꯟꯗ ꯍꯥꯎ ꯍꯥꯏꯕꯤꯔꯅꯤ ꯀ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯃꯁꯤ ꯏꯁꯣꯔꯗꯒꯤ ꯅꯠꯇꯦ ꯑꯗꯣꯝꯗꯒꯤꯁꯨ ꯅꯠꯇꯦ ꯃꯁꯤ ꯐꯠꯇꯕꯒꯤ ꯊꯧꯔꯥꯡꯅꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯏꯄꯥꯒꯤ ꯋꯥꯍꯩꯁꯦ ꯕꯥꯏꯕꯜꯅ ꯑꯩꯈꯣꯏꯗ ꯐꯣꯡꯗꯣꯛꯄꯗꯣ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯨꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯊꯧ ꯇꯥꯕꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯅꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯈꯟꯕ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯛꯆꯥꯡꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯉꯁꯤ ꯆꯥꯛ ꯆꯥꯔꯤꯕ ꯍꯤꯟꯖꯥꯡ ꯆꯥꯔꯤꯕ ꯇꯟ ꯆꯥꯔꯤꯕ ꯆꯤꯀꯟ ꯃꯇꯟ ꯑꯃ ꯑꯩꯈꯣꯏꯅ ꯆꯥꯔꯤꯕꯁꯦ ꯆꯥꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯊꯜꯂꯤ ꯑꯗꯨꯒꯨꯝꯅ ꯊꯋꯥꯏꯒꯤꯁꯨ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯂꯩ ꯃꯌꯥꯝ ꯊꯋꯥꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤꯅ ꯆꯥꯛ ꯆꯥꯔꯒ ꯆꯤꯀꯟ ꯊꯣꯡꯕ ꯃꯇꯟ ꯊꯣꯡꯕ ꯆꯥꯔꯒ ꯊꯋꯥꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯇꯦ ꯊꯋꯥꯏꯅ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯍꯥꯏꯕꯗꯤ ꯂꯩꯁꯦꯝꯕꯤꯌꯨ ꯃꯄꯨꯒꯤ ꯋꯥꯍꯩ ꯇꯥꯔꯛꯇꯕ ꯃꯇꯝ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯔꯛꯇꯕ ꯃꯇꯝ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯂꯝꯕꯤꯗ ꯆꯠꯂꯛꯇꯕ ꯃꯇꯝ ꯏꯁꯣꯔꯅ ꯅꯨꯡꯁꯤꯅꯧ ꯍꯥꯏꯔꯒ ꯊꯋꯥꯏꯁꯤꯗꯤ ꯑꯃꯨꯛ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯛꯄꯅꯤꯀꯣ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯁꯦꯝꯃꯒ ꯏꯁꯣꯔꯒꯤ ꯅꯨꯡꯁꯥ ꯁꯣꯔ ꯏꯁꯣꯔꯒꯤ ꯆꯤꯟꯗꯒꯤ ꯀꯥꯝꯊꯣꯔꯛꯄ ꯁꯣꯔ ꯑꯗꯨꯅꯤ ꯃꯤꯑꯣꯏꯕꯒꯤꯗ ꯊꯋꯥꯏ ꯑꯍꯤꯡꯕ ꯊꯋꯥꯏ ꯑꯣꯏꯈꯤꯕꯁꯦ ꯏꯁꯣꯔꯗꯒꯤ ꯂꯥꯛꯄꯅꯤꯅ ꯃꯥꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯑꯗꯨ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯗ ꯑꯔꯥꯝ ꯈꯧꯔꯥꯡꯅꯩ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯅ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯅ ꯏꯁꯣꯔꯅ ꯀꯣꯛꯄꯤꯌꯨ ꯍꯥꯏꯔꯒ ꯍꯥꯠꯇꯣꯔꯛꯀꯅꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯒ ꯄꯩꯁా ꯈꯔꯒꯤꯗꯃꯛꯇ ꯐꯨꯕꯤꯅꯤ ꯄꯩꯁా ꯈꯔꯒꯤꯗꯃꯛꯇ ꯃꯨꯟꯕꯤꯅꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯥꯍꯜꯂꯝꯃꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯋꯥꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯉꯤ ꯍꯥꯏꯔꯤꯕ ꯊꯋꯥꯏꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯦ ꯀꯣꯛꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯆꯨꯔꯤꯕ ꯗꯥꯛ ꯑꯗꯣ ꯃꯨꯊꯠꯅꯕꯒꯤꯗꯃꯛꯇꯗꯤ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯏꯁꯣꯔꯒꯤ ꯃꯆꯥꯅꯨꯄꯥ ꯂꯥꯛꯄꯤꯈꯤꯕꯗꯣ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯦ ꯑꯩ ꯍꯥꯂꯦꯂꯨꯌꯥ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯀꯥꯏꯅ ꯈꯨꯔꯝꯕꯁꯦ ꯊꯋꯥꯏꯒꯤ ꯃꯕꯨꯛ ꯊꯜꯂꯤꯕꯅꯤ ꯊꯋꯥꯏꯗ ꯌꯥꯝ ꯍꯔꯥꯎꯏ ꯁꯤ ꯈꯪꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯏꯁꯩ ꯑꯣꯝ ꯑꯣꯖꯥ ꯑꯩꯈꯣꯏ ꯂꯛꯈꯤꯅꯒꯔꯒꯤꯗꯃꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯒꯤ ꯃꯐꯝ ꯂꯛꯈꯤꯅꯒꯔꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯍꯥꯏꯖꯔꯤ ꯏꯁꯣꯔꯒꯤ ꯕ꯭ꯂꯦꯁꯤꯡꯗꯒꯤ ꯊꯧꯖꯥꯜ ꯃꯔꯥꯡ ꯀꯥꯏꯅ ꯍꯩꯊꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯑꯆꯨꯝꯕꯗ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯛꯄ ꯑꯣꯏꯁꯅꯨ ꯑꯆꯨꯝꯕ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯏꯁꯣꯔꯅꯤꯀꯣ ꯏꯁꯣꯔ ꯃꯤꯠꯅ ꯎꯕ ꯐꯪꯗꯦ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯆꯨꯝꯕ ꯑꯗꯣꯝꯅ ꯂꯩꯔꯕ ꯑꯗꯣꯝ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯑꯗꯣꯝꯅ ꯃꯤꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯌꯨ ꯃꯤꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯁꯤꯕ ꯂꯣꯏꯔꯒ ꯃꯇꯦꯡ ꯅꯠꯇꯦ ꯃꯌꯥꯝ ꯍꯤꯡꯉꯤꯉꯩꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ
ꯑꯩꯅ ꯍꯥꯟꯅ ꯎꯈꯤ ꯇꯥꯈꯤ ꯃꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯑꯍꯟ ꯑꯃꯅ ꯁꯤꯔꯝꯗꯥꯏ ꯃꯇꯝꯗꯀꯣ ꯑꯩꯕꯨ ꯃꯥꯅ ꯄꯥꯝꯖꯕ ꯉꯥ ꯑꯃꯈꯛ ꯆꯥꯒꯦꯅꯦ ꯍꯥꯏꯅ ꯃꯆꯥꯁꯤꯡꯗꯨꯒ ꯍꯥꯏꯕ ꯑꯗꯨꯒꯤ ꯉꯥꯗꯣ ꯆꯥꯒꯦꯅꯦ ꯉꯥꯒꯤ ꯁꯩꯔꯦꯡ ꯍꯥꯏꯔꯁꯤꯀꯣ ꯃꯌꯥꯝ ꯑꯩ ꯁꯩꯔꯦꯡ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯖꯕ ꯑꯍꯟꯗꯨꯅꯀꯣ ꯑꯗꯨꯒꯗꯤ ꯁꯩꯔꯦꯡꯁꯦ ꯄꯤꯖꯕꯤꯗꯕ ꯍꯣꯏ ꯂꯩꯔꯛꯀꯦ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯁꯨ ꯇꯥꯁꯟꯅꯗꯕꯅꯦ ꯍꯥꯏꯕꯗꯤ ꯑꯗꯨꯒꯤꯗꯤ ꯑꯍꯟꯗꯣ ꯁꯤꯕ ꯂꯣꯏꯔꯒ ꯃꯥꯅ ꯍꯤꯞꯄꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯒ ꯁꯔꯦꯡꯗꯣ ꯀꯣꯏꯊꯤ ꯊꯤꯅ ꯂꯩꯍꯜꯂꯒ ꯃꯅꯥꯛꯇꯨꯒ ꯊꯝꯃ ꯈꯨꯔꯝꯃꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗꯨꯒ ꯄꯨꯛꯇ ꯇꯥꯒꯗꯧꯕ ꯁꯔꯦꯡꯗꯣ ꯄꯤꯖꯕꯤꯗꯦ ꯁꯤꯕ ꯂꯣꯏꯔꯒꯗꯤ ꯁꯔꯦꯡ ꯂꯩꯅꯤꯡꯉꯥꯏꯒꯤ ꯄꯩꯁꯥꯅ ꯂꯣꯏꯈ꯭ꯔꯦ ꯍꯤꯡꯉꯤꯉꯩꯗꯗꯤ ꯋꯥꯕ ꯁꯤꯅꯤ ꯃꯌꯥꯝ ꯇꯥꯏꯕꯪꯄꯥꯟꯅ ꯇꯧꯔꯤꯕꯁꯦ ꯍꯤꯡꯉꯤꯉꯩꯗ ꯇꯧꯒꯗꯧꯕꯅꯤ ꯃꯌꯥꯝ ꯁꯤꯕ ꯂꯣꯏꯔꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯒ ꯃꯉꯣꯟꯗ ꯄꯤꯕꯗꯣ ꯑꯗꯨ ꯃꯥꯅ ꯆꯥꯒꯗ꯭ꯔꯅꯦ ꯃꯌꯥꯝ ꯀꯣ ꯍꯣꯏ ꯁꯤꯒ ꯃꯥꯏꯒꯤ ꯊꯥꯖꯕ ꯂꯩ ꯑꯗꯨꯕꯨ ꯕꯥꯏꯕꯜꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯤꯡꯉꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯕꯅꯤ ꯃꯌꯥꯝ ꯃꯇꯦꯡ ꯄꯥꯡꯅꯕ ꯀꯣꯛꯄꯤꯕ ꯉꯥꯛꯄꯤꯕ ꯑꯁꯤ ꯇꯧꯒꯗꯧꯕꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯙꯔꯃꯗ ꯌꯦꯡꯅꯔꯒꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯥꯒꯤ ꯃꯆꯥ ꯃꯅꯥꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕ ꯀꯣꯛꯅꯕ ꯑꯩꯈꯣꯏ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯃꯇꯝꯗ ꯃꯥꯁꯦ ꯈ꯭ꯔꯤꯁꯇꯦꯟꯂꯥ ꯍꯥꯏꯅ ꯍꯪꯗꯕ ꯖꯤꯁꯨꯅ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯒꯤꯗꯃꯛꯇ ꯑꯩ ꯈ꯭ꯔꯤꯁꯇꯦꯟꯒꯤꯗꯃꯛꯇꯅꯤ ꯑꯩꯅ ꯂꯥꯛꯏꯕꯁꯦ ꯍꯥꯏꯅ ꯕꯥꯏꯕꯜꯗ ꯑꯃꯠꯇ ꯌꯥꯎꯗꯕꯒꯤ ꯃꯔꯝꯅ ꯃꯤꯑꯣꯏꯕꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯃꯤꯑꯣꯏꯕꯕꯨ ꯉꯥꯛꯄꯤꯌꯨ ꯃꯌꯥꯝ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯃꯆꯥ ꯉꯥꯛꯇꯅꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯁꯦꯝꯕꯤꯕꯅꯤ ꯏꯁꯣꯔꯅ ꯃꯩꯇꯩ ꯃꯌꯥꯡ ꯆꯤꯡꯃꯤ ꯕꯤꯍꯥꯔꯤ ꯑꯗꯨꯗꯒꯤꯗꯤ ꯑꯃꯦꯔꯤꯀꯟ ꯄꯥꯀꯤꯁꯇꯥꯅꯤ ꯕꯪꯒ꯭ꯂꯥꯗꯦꯁꯤ ꯍꯥꯏꯅ ꯏꯁꯣꯔꯅ ꯍꯥꯏꯗꯦ ꯕꯥꯏꯕꯜꯅ ꯍꯥꯏꯗꯦ ꯍꯦ ꯃꯤꯑꯣꯏꯕ ꯑꯩꯒꯤ ꯈꯨꯠꯁꯦꯝ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯁꯦ ꯑꯃꯦꯔꯤꯀꯥꯗꯁꯨ ꯂꯩ ꯍꯧꯖꯤꯛ ꯂꯩ ꯏꯪꯂꯦꯟꯗꯁꯨ ꯂꯩ ꯖꯄꯥꯟꯗꯁꯨ ꯂꯩ ꯆꯥꯏꯅꯥꯗꯁꯨ ꯂꯩ ꯍꯥꯏꯔꯤꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯕꯪꯒ꯭ꯂꯥꯗꯦꯁꯇꯁꯨ ꯄꯥꯀꯤꯁꯇꯥꯟꯗꯁꯨ ꯂꯩ ꯏꯟꯗꯤꯌꯥꯗꯁꯨ ꯂꯩ ꯑꯩꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇꯁꯨ ꯂꯩ ꯁꯔꯒꯗꯁꯨ ꯂꯩ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗꯁꯨ ꯂꯩ ꯊꯋꯥꯏ ꯑꯁꯦꯡꯕ ꯑꯣꯏꯗꯨꯅ ꯑꯃꯦꯟ ꯍꯥꯂꯦꯂꯨꯌꯥ ꯑꯁꯤꯅꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯔꯟꯖꯤꯇꯥ ꯍꯟꯖꯕꯝ ꯊꯥꯒꯠꯆꯔꯤ ꯏꯁꯣꯔꯕꯨ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯍꯧꯖꯤꯛ ꯈ꯭ꯋꯥꯡ ꯅꯥꯕ ꯈꯣꯡ ꯆꯤꯡꯕ ꯇꯧꯔꯤ ꯄꯥꯁꯇꯔꯅ ꯑꯃꯨꯛꯇ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯍꯥꯟꯕꯗꯗꯤ ꯍꯥꯏꯖꯒꯦ ꯁꯤꯁꯇꯔ ꯑꯩ ꯄꯥꯁꯇꯔ ꯅꯠꯆꯗꯦꯀꯣ ꯏꯆꯝ ꯆꯝꯕ ꯃꯤꯁꯛꯅꯤ ꯏꯆꯝ ꯆꯝꯕ ꯏꯄꯥ ꯖꯤꯁꯨꯅ ꯃꯥꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯐꯣꯡꯗꯣꯛꯄꯤꯕ ꯏꯄꯥ ꯖꯤꯁꯨꯒꯤ ꯊꯧꯒꯜꯒꯤꯗꯃꯛꯇ ꯈꯟꯗꯣꯛꯄꯤꯕ ꯐꯝꯗꯤ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯑꯣꯏꯕ ꯐꯝꯗꯤ ꯄꯥꯏꯖꯗꯦ ꯑꯗꯨꯕꯨ ꯏꯄꯥ ꯖꯤꯁꯨꯅ ꯑꯩꯉꯣꯟꯗ ꯏꯄꯥꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯐꯣꯡꯗꯣꯛꯆꯕꯒꯤ ꯇꯦꯁꯇꯤꯃꯣꯅꯤꯁ ꯐꯣꯡꯗꯣꯛꯆꯕꯒꯤ ꯏꯄꯥꯁꯦ ꯑꯍꯤꯡꯕꯅꯤ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯣꯡꯗꯣꯛꯆꯕꯒꯤ ꯐꯝꯅꯤ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯤꯕꯁꯤ ꯃꯔꯝ ꯑꯗꯨꯅ ꯁꯣꯏꯗꯅ ꯍꯥꯏꯖꯒꯦ ꯔꯟꯖꯤꯇꯥ ꯍꯪꯖꯕꯝ ꯍꯥꯏꯕ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯈ꯭ꯋꯥꯡ ꯅꯥꯕ ꯑꯗꯨꯒ ꯃꯈꯣꯡ ꯆꯤꯡꯉꯤ ꯍꯥꯏꯕꯗꯣ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕꯗꯣ ꯐꯕ ꯑꯣꯏꯁꯅꯨ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯗ ꯍꯥꯏꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯈꯨꯔꯝꯕꯤꯌꯨ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯀꯧꯔꯤ ꯋꯥꯔꯕ ꯅꯥꯔꯕ ꯆꯣꯛꯊꯔꯕ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯔꯕ ꯊꯕꯛ ꯀꯟꯅ ꯁꯨꯔꯕ ꯄꯨꯟꯁꯤꯗ ꯑꯋꯥ ꯃꯩꯁꯥ ꯂꯥꯡꯂꯕ ꯑꯩ ꯍꯤꯡꯅꯤꯡꯗꯦ ꯍꯥꯏꯔꯕ ꯑꯩ ꯁꯤꯔꯒ ꯅꯨꯡꯉꯥꯏꯔꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀꯧꯔꯤ ꯑꯗꯣꯝꯒꯤ ꯄꯣꯠꯂꯨꯝꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯊꯥꯡꯖꯟꯕꯤꯌꯨ ꯄꯤꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯖꯤꯁꯨꯅ ꯑꯗꯣꯝꯒꯤ ꯄꯣꯠꯂꯨꯝ ꯊꯥꯡꯊꯔꯒ ꯑꯗꯣꯝꯗ ꯏꯪꯊꯕ ꯄꯣꯠꯄꯨ ꯊꯥꯡꯒꯠꯂꯛꯀꯅꯤ ꯑꯗꯣꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯑꯅꯥꯕ ꯑꯋꯥꯕ ꯏꯄꯥ ꯖꯤꯁꯨꯒꯤ ꯄꯥꯡꯒꯜꯅ ꯑꯃꯁꯨꯡ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯐꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯃꯦꯟ ꯏꯄꯥꯅ ꯁꯣꯏꯗꯅ ꯐꯍꯟꯕꯤꯒꯅꯤ ꯁꯅꯕꯤ ꯑꯝꯇ ꯆꯠꯂꯣ ꯃꯃꯥ ꯄꯄꯥ ꯑꯝꯇ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯒꯦꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯃꯊꯪꯗ ꯂꯃꯥꯂꯨ ꯃꯔꯤꯡꯃꯝ ꯑꯣꯖꯥ ꯑꯩꯈꯣꯏ ꯌꯨꯠ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯕ꯭ꯔꯗꯔ ꯑꯗꯣꯝꯒꯤ ꯌꯨꯠꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯆꯦ ꯏꯆꯜꯁꯤꯡ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯕ ꯑꯣꯏꯁꯅꯨ
ईश्वरना सोक्पीबा ओइसनु ईश्वरगी मतिक लेबा थौगल तौबा ngamba ओइसनु ईश्वरगी मिंगदा प्रभु जीशुगी मिंगदा हीलिंग तौबा ngambagi प्रभु जीशुगी मिंगदा अनाबा फहनबगी फत्तबा भूत चंगबा तांथोकपगी अशीब फाउबदे हिंगलहनबगी पांगलदो अदोमदा हैथबिबा ओइसनु लोइनने येंगबिरिबा थाजरबा पुनमक्ता हैथबिबा ओइसनु बाइबल ना हाय अरोइबा मतमदा आइना आइगी इनाइसिंग फाउबगी मथक्ता आइगी थवाई हैथबिगनी इपा जीशु ख्रिस्ट इपा ईश्वर की थवाई असेंबदो येंगबिरिबा अदोम पुनमक्की मथक्ता हैथबिबा ओइसनु मयाम सोक्पिबा ओइसनु अदोम जीशु ख्रिस्ट बो मतम चुपदा थागतपियु मयाम थागतपियु थागतपा हैबसे हेता थागतपा यादे कनागुंबा मना वारबा तारबा अमदा मतेंग पांगको मतमदा थागतचै हैदना हाइजबदो इपानदि अखोइना वारबा मतम हैबदि अखोइगी वाबदगी हेना वानिंगाइ लेते नोरोक्ता हेलदा मई मरक्ता सिरे कल्लो हैना कनबा ngamdaba हन ममई पानबा हन सिंग चिक्तुना असिदगी तारकपा हुमांगना कोक्तगी तारकपा हुमांगना मराइबगी यौबा ngamdana खांग असाबदा इसिंग चाइसनबा मतमदा जौ हैना कंगबदो अदुमाइना लेरगदौबा अदुगा नोरोक्ता लेरिबा शैतान सिंगना मखुत थुदेक्तुना ममित कोथोक्तुना अदुगैदि अमुक कोथोक अमुक हपचन अदुगैदि मंगक हेक थुदेक मखोंग हेक सेगाई तौना लेगदौबा ऐ सिजरगे ऐ सिहनबिरो हायरगसु सिररोइदौबा अदुम ओटलगा लेरगदौबा मफमदो अदुगगी अखोइबु कनबिनबगिदमक्ता इपा लाखिबनी माना सिदुना जिसुना सिरगा नुमित हुमनी कदाइदा चलिबनो नोरोक्तनी महात्मा चलिबदो नोरोक्ता तागदबदो अदोमना तागदबदो जिसुना तागिबनी मयाम नुक्सिद्रा अदुबु मयामनदि ngangbiribनेबा मयामनदि ngangbiribने अदोमना नागदबदो जिसुना नाखि से आइगना हाइजेब नतेको बाइबल ना हाइबने आइगी ममांगदा बाइबल ले मयाम बाइबल आइगी ममांगदा हुजि होली बाइबल ले मयाम आइना हाइजेरि आइना कपकदबगी महुत्ता यीशु ख्रिस्त कपखि मयाम यीशु ख्रिस्तगी मराइ भक्तगी तारकपा हुमांगना ई मतुम मतुम ओइना ताखि अखोइना नोरोक हाइरिबा मफमदो अदुगा अखोइना तागदबगी सरुक जिसुना ताखिबनी अदुगा नोरोक हाइरिबा मफमदो अदुगी पांगलदो निखनदुना पांगलदो नमथदुना हुमनी सुबा नुमिते हिंगतखिबनी मयाम अदुगा जिसुना हिंगतलिसे करिगिनो थाजरबा अदोमसु हिंगतनबगिदमक्ता सर्गदा शिबना लेबा यादे अहिंबनी थाजबिउ मयाम धर्म यामी तैबंग मालेमदा धर्म पुनमक फै फत्ते हैबा धर्मबु करम धर्मनो मी हातो हैबा धर्म लाक्पा तारगदि मदो अफबा कौगदरा अफबा कौरोय कोक्पिउ मीबु नुंगसिउ मिनुंगसी हैबसे ख्वाइदगी मरुनी मयाम अइना उजबा मतमदा हौजिक मतमसिददि अइना वीडियो खरा उजै कना करिगुंबा सा अमखक उचेक अमखक हातोकपा मतमददि यामना नुंगसिबा यामना कमेंट कया ओ नुंगाई बिदेदा उचेक्तुगी नुपासु मतै मनाउ लेरमगनी दो उचेक्तुगी मचासु लेरमगनी दो कायना हाइबी नुंगाइतबा फोंदुई अदुबु मी अमा लेतबा मतमददि हाइरगसु मीदगी उचेकना हेना साना हेना ममल लेबा दुमाइ उरे अदुबु मी हाइबसे ईश्वरना मखुतमकना सेंबिबनी मरमदुना मी ओइबा हाइबसिनी अदुना मी ओइबा हाइबसे ओइनबा उहनबदा यामना वाइ मी ओइबा हाइबसे अदुबु बाइबल की वाहैसिदी अखोइना इंदुना चटपा तारगदी मी ओइबा नते सुपतंगी मी खक्ता नते सरगलेबाक की नागरिक सरगलेबाक की मी ओइबा दुसु ओहनबी कमेंट सिंग पाथोकजरके मयाम कइनो इसै पोम हौजिकी लखीनगर खुन हाइबसे ईश्वर लौसिनबा मी अमदसु लेते अदुना प्रेयर तोइना तौबियो ओजा होय सोइदना ईश्वरदा हाइजरी अदुबु ईश्वरगी वपाउसे यौहन मिनसी ईश्वरना अखोइ थम्बिरिबसी प्रेयर तौबगा लोइनना ईश्वरना अखोइदा पिथोखरबा पांगल अदुसु अखोइना उथोकचनबगिनी अखोइ अरानबा थबक तौबा नते को मयाम मीगी मपोर हुरालुबा नते नुपी अनि लोलुबा नते मीगी ममादा ममा आइना कौरुबसु नते अखोइ सिदी यीशु ख्रिस्त हाइरिबा हिंगबा ईश्वरदुना अखोइदा कौथोकपिरकपदगिनी
बाइबल ना हाय इमागी पुकनुंग द लेरिंगैदगी खंदोक पीखरे हाय इमागी पुकनुंग द लेरिंगैदगी खंदोक पीखरे अदुगा बाइबल ना जीसु ख्रिस्टन अमुकसु हाय अꯩꯒꯤ ꯏꯄꯥꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯃꯤ ꯀꯅꯥꯅꯁꯨ ꯑꯩꯉꯣꯟꯗ ꯂꯥꯛꯄ ꯉꯝꯗꯦ ꯖꯦꯍꯣꯕꯥ ꯏꯄꯥꯅ ꯌꯥꯕꯤꯗ꯭ꯔꯒꯗꯤ ꯀꯅꯥꯅꯁꯨ ꯂꯥꯛꯄ ꯉꯝꯗꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯈꯨꯔꯨꯝꯖꯔꯤꯕ ꯌꯦꯍꯣꯕꯥ ꯏꯄꯥꯕꯨ ꯊꯥꯒꯠꯆꯔꯤꯕ ꯑꯁꯦ ꯑꯩꯈꯣꯏ ꯏꯁꯣꯔꯅ ꯖꯦꯍꯣꯕꯥ ꯏꯄꯥ ꯏꯁꯣꯔꯅ ꯀꯧꯊꯣꯛꯄꯤꯔꯛꯄꯒꯤ ꯃꯔꯝꯅꯅꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯇꯧꯖꯕ ꯃꯇꯝꯗ ꯑꯥꯏꯅ ꯌꯥꯗꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯇꯝꯗ ꯑꯥꯏꯅ ꯌꯥꯗꯕ ꯅꯠꯇꯦ ꯃꯌꯥꯝ ꯃꯤꯒꯤ ꯙꯔꯃꯗ ꯆꯩꯕꯤꯒꯅꯨ ꯃꯤꯉꯣꯟꯗ ꯐꯠꯇꯦ ꯍꯥꯏꯅ ꯉꯥꯡꯕꯤꯒꯅꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯤꯕꯨ ꯆꯩꯌꯨ ꯍꯥꯏꯅ ꯍꯥꯏꯗꯦ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯎ ꯍꯥꯏꯕꯅꯤ ꯍꯤꯡꯒꯠꯂꯕ ꯃꯇꯨꯡꯗ ꯑꯐꯕ ꯋꯥꯄꯥꯎ ꯍꯥꯏꯕꯤꯌꯨ ꯋꯥꯔꯕ ꯃꯤꯁꯤꯡꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯗꯣ ꯑꯩ ꯐꯩ ꯍꯥꯏꯅ ꯎꯠꯅꯕꯒꯤ ꯅꯠꯇꯦ ꯑꯐꯕ ꯏꯄꯥꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯅꯕꯒꯤꯅꯤ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯅꯕ ꯑꯗꯣꯝꯅ ꯃꯅꯥꯛꯇ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯊꯧꯒꯜ ꯇꯧꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯐꯣꯡꯗꯣꯛꯄꯤꯌꯨ ꯁꯣꯏꯗꯅ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕꯤꯕ ꯑꯣꯏꯁꯅꯨ ꯑꯃꯦꯟ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟꯁꯦ ꯇꯤꯡꯀꯨ ꯈꯩꯔꯦꯝꯕꯝ ꯑꯣꯖꯥ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯏꯁꯣꯔꯗ ꯍꯦꯟꯅ ꯅꯛꯁꯤꯟꯕ ꯌꯥꯅꯕ ꯑꯃꯗꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯕ ꯀꯣꯛꯅꯕ ꯄ꯭ꯔꯦꯌꯔꯗ ꯌꯥꯎꯕꯤꯌꯨ ꯑꯃꯦꯟ 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 ꯍꯜꯂꯦꯂꯨꯌꯥ ꯍꯜꯂꯦꯂꯨꯌꯥ ꯇꯤꯡꯀꯨ ꯈꯩꯔꯦꯝꯕꯝ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯏꯁꯣꯔꯗ ꯍꯦꯟꯅ ꯏꯁꯣꯔꯅ ꯅꯛꯁꯤꯟꯕ ꯌꯥꯅꯕ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯣꯖꯥ ꯏꯁꯣꯔꯅ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯣꯖꯥꯗ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯖꯥ ꯏꯁꯣꯔꯅ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯑꯣꯖꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯃꯍꯥꯛꯅ ꯃꯇꯝ ꯆꯨꯞꯄꯗ ꯈꯨꯠ ꯑꯅꯤ ꯇꯤꯡꯊꯣꯛꯇꯨꯅ ꯂꯩ ꯑꯣꯖꯥ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯖꯥ ꯃꯇꯝ ꯆꯨꯞꯄꯗ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯂꯩ ꯁꯔꯒꯗ ꯃꯍꯥꯛꯅ ꯏꯁꯣꯔꯒꯤ ꯌꯦꯠ ꯊꯪꯕ ꯅꯥꯀꯟꯗ ꯐꯝꯗꯨꯅ ꯊꯥꯖꯔꯨꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯔꯤ ꯍꯥꯏ ꯀꯌꯥꯇ ꯅꯨꯡꯁꯤꯗ꯭ꯔꯥ ꯁꯔꯒꯗ ꯂꯩꯔ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯕ ꯇꯣꯛꯇꯦ ꯑꯣꯖꯥ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯅꯨꯡꯁꯤꯕꯗ ꯆꯦꯠꯅ ꯂꯩꯕꯤꯌꯨ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯏꯄꯥꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯌꯨ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯁꯤ ꯍꯣꯂꯤ ꯕꯥꯏꯕꯜꯗ ꯄꯥꯗꯨꯅ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡꯕꯨ ꯇꯥꯍꯟꯕꯤꯌꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯇꯨꯝꯃꯝꯗꯥꯏꯗ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯌꯥꯝꯅ ꯄꯥꯡꯒꯜ ꯀꯟꯕꯅꯤ ꯑꯣꯖꯥ ꯑꯗꯨꯒ ꯃꯊꯪꯒꯤ ꯀꯃꯦꯟ ꯑꯃꯇꯪ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯣꯖꯥ ꯃꯄꯥꯎ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯏꯁꯥꯒꯤ ꯑꯅꯥꯕ ꯐꯅꯕ ꯄ꯭ꯔꯦꯌꯔ ꯑꯝꯇ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯣꯖꯥꯕꯨꯁꯨ ꯄ꯭ꯔꯚꯨ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ ꯑꯣꯖꯥꯒꯤ ꯑꯅꯥꯕ ꯑꯣꯖꯥꯒꯤ ꯑꯁꯣꯟꯕ ꯑꯣꯖꯥꯗ ꯄꯜꯂꯝꯕ ꯄꯨꯝꯅꯃꯛ ꯀꯟꯕꯤꯕ ꯃꯄꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯉꯁꯤꯒꯤ ꯂꯥꯏꯕ ꯑꯁꯤ ꯑꯣꯖꯥꯅ ꯌꯦꯡꯕꯤꯕꯗꯒꯤ ꯑꯣꯖꯥꯒꯤ ꯄꯣꯠꯂꯨꯝ ꯄꯨꯝꯅꯃꯛ ꯊꯥꯡꯗꯕꯤꯕ ꯑꯣꯏꯁꯅꯨ ꯏꯄꯥ ꯖꯤꯁꯨꯒꯤ ꯃꯤꯡꯗ ꯖꯤꯁꯨꯒꯤ ꯄꯥꯡꯒꯜꯅ ꯖꯤꯁꯨꯒꯤ ꯊꯧꯖꯥꯜꯅ ꯑꯦꯃꯦꯟ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯃꯊꯪꯗ ꯙꯟꯔꯥꯖ ꯑꯉꯣꯝ ꯑꯣꯖꯥꯒꯤ ꯐꯣꯟꯁꯦ ꯃꯩ ꯐꯨꯜ ꯑꯣꯏꯕ ꯃꯥꯜꯂꯦ ꯉꯁꯤꯗꯤ ꯇꯨꯠ ꯍꯥꯏꯗꯦ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯦ ꯑꯣꯖꯥ ꯕꯦꯕꯤꯇꯥ ꯃꯅꯤꯄꯨꯔ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯉꯁꯤꯗꯤ ꯕꯦꯇ꯭ꯔꯤꯁꯦ ꯈꯔ ꯌꯥꯎꯏ ꯍꯥꯏꯖꯕ ꯇꯥꯏ ꯇꯨꯠ ꯂꯥꯎꯕꯁꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯣ ꯑꯩꯒꯤ ꯃꯣꯕꯥꯏꯜꯁꯦ ꯐꯖꯅ ꯐꯨꯜ ꯆꯥꯔꯖ ꯇꯧꯕꯁꯦ ꯍꯥꯏꯗꯤ ꯐꯣꯟꯁꯦ ꯑꯌꯥꯝꯕ ꯂꯥꯛꯑꯦ ꯃꯌꯥꯝ ꯐꯣꯟ ꯂꯥꯛꯄꯁꯤꯅ ꯃꯣꯕꯥꯏꯜꯁꯤ ꯑꯗꯨꯝ ꯆꯥꯔꯖ ꯇꯧꯔꯒ ꯐꯣꯟ ꯇꯧꯕꯁꯤꯗꯤ ꯐꯠꯇꯦ ꯍꯥꯏꯅꯁꯨ ꯍꯥꯏꯅꯕꯅꯤꯀꯣ ꯑꯗꯨꯅ ꯑꯌꯥꯝꯕ ꯇꯧꯗꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯏꯁꯣꯔꯒꯤ ꯊꯧꯒꯜꯁꯨ ꯑꯩ ꯑꯗꯨꯝ ꯇꯧꯖꯕꯒꯤ ꯃꯔꯝꯅꯅꯤ ꯊꯥꯒꯠꯆꯔꯤ ꯁꯤꯁꯇꯔ ꯑꯗꯨꯒ ꯙꯟꯔꯥꯖ ꯑꯉꯣꯝ ꯑꯣꯖꯥꯒꯤ ꯁꯣꯔꯤ ꯁꯦ ꯄꯥꯈ꯭ꯔꯦ ꯙꯟꯔꯥꯖ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯖꯣꯏꯀꯨꯃꯥꯔ ꯇꯈꯦꯜꯂꯝꯕꯝ ꯏꯆꯥꯁꯤꯡꯁꯨ ꯏꯁꯨ ꯅꯨꯄꯥꯁꯨ ꯄ꯭ꯔꯦꯌꯔꯗ ꯍꯥꯞꯄꯤꯌꯨ ꯑꯣꯖꯥ ꯁꯣꯏꯗꯅ ꯏꯄꯥ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔ ꯄꯨꯝꯅꯃꯛꯄꯨ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯏꯆꯥ ꯑꯣꯖꯥꯒꯤ ꯏꯃꯧ ꯑꯣꯖꯥꯒꯤ ꯏꯁꯨ ꯅꯨꯄꯥ ꯑꯣꯖꯥꯒꯤ ꯂꯣꯏꯅꯕꯤ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯀꯃꯦꯟꯁꯤꯗꯒꯤ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯐꯣꯡꯗꯣꯛꯄꯤꯔꯦ ꯑꯣꯖꯥ ꯑꯩꯒꯤ ꯊꯃꯣꯏꯗ ꯍꯦꯛ ꯐꯣꯡꯗꯣꯛꯄꯤꯌꯦ ꯏꯄꯥꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯏꯄꯥꯅ ꯍꯥꯏꯕꯤꯕꯁꯦ ꯑꯣꯖꯥ ꯂꯥꯡꯇꯛꯅꯒꯅꯨ ꯁꯔꯒꯗ ꯅꯈꯣꯏꯒꯤꯗꯃꯛ ꯃꯐꯝ ꯌꯥꯝꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯩ ꯍꯥꯏ ꯑꯦꯃꯦꯟ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯕꯥꯏꯕꯜꯒꯤ ꯚꯔꯁꯇꯨꯅꯤꯀꯣ ꯑꯩꯉꯣꯟꯗ ꯐꯥꯎꯍꯟꯕꯤꯔꯛꯏꯁꯦ ꯑꯩꯅ ꯅꯈꯣꯏ ꯂꯥꯡꯇꯛꯅꯒꯅꯨ ꯃꯔꯝꯗꯤ ꯁꯔꯒꯗ ꯅꯈꯣꯏꯒꯤꯗꯃꯛꯇ ꯂꯩꯐꯝ ꯌꯥꯝꯅ ꯂꯩ ꯍꯜꯂꯦꯂꯨꯌꯥ ꯑꯗꯨꯒ ꯑꯦꯜ ꯑꯁꯤꯄꯥꯎ
Kaina. Pray for my family. Praise the Lord. Thagachari Oja. God bless you and your family. Ishorna adom bu sokpi boisanu, adom ki family bu konsin bi boisanu, fatta bu dagi ngak bi boisanu. Ipa Jishu gi mingna. Amen. Aduga comment se lan wiwong oja aigi nupi taipiot na naraga leye aduna प्रार्थना दा मतेंग तौबियो हैवा ओजागी नुपी से टाइपोइड ना नारगा लय हैवा ओजागी हाइजरके को ओजागी से लन उयोंग ओजागी नुपी मनाक्ता लैबा तारगदी ओजागी नुपी सु ओजासु मखुद अमुक्तंग पाइनबियो मखुद से पाइनबियो ओजाना मागी मखुद तुगा सुमाइना अमा मखुद पाइबिरो मथक सुमाइना पाइसिन बिरो अदुगा मिट सन बियो ओजा इपा जीसु ख्रिस्ट ना सोकपिगनी अदोंगे अनाबदो इपा ना सोकपिगनी हालेलुया इपा ईश्वर प्रभु जीसु इपा यहोवा इपा नाहकु थागचरी इपा नाहकी नचा ननाय ngakतनी इपा ईश्वर नाहकना अखोइबो असुक्की मतिक नुंगसिबदो इपा नाहकी नचा नुपाना इपा जीसुना लोइबिखरबा फिनिशिंग वर्क तगी लाकबा थौजालना हाइबा ओजा सिगी मागी नुपीगी अनाबा पुनमक कोकन बिबो इसनु थवाय सेंगबा इपा थवाय सेंगबगी पांगल दगी थवाय सेंगना सोकपि इपा ईश्वर यहोवा इपा थागचरी इपा नाहकी नचा नुपा जीसुगी मिंगदा हाइजरिबनी अनाबादो मरु फंगना मुथतकिबो इसनु नाजरत की जीसुगी मिंगदा आमेन प्रेज द लॉर्ड सोइदना इपाना फहनबिगनी ओजा थाजबियो आमेन अदुगा मथंगी कमेंट से अदोरा तखेल लंबम एमेन हाइबिरे थागचरी अदोरा तखेल लंबम अदुगा रोशनी मरिंगमई प्रेज द लॉर्ड ओजा हाय थागचरी सिस्टर प्रेज द लॉर्ड इपा जीसु ख्रिस्टना अखोय मयाम बु टेक्ता कायदना थंबिबसे उजबा मतमदा याम थागचै मयाम याम हराउजै अदुगा जॉय कुमार तखेल लंबम आमेन ओजा थागचरी ओजा जॉय कुमार तखेल लंबम आमेन ईश्वर हेन हेन ओजागी मुंगदसु ब्लेसिंग मरांग कायना हैथबिबो इसनु मयाम ईश्वरना अखोइबो सुक्की मतिक नुंगसिबिबनी को मयाम ईश्वरगी अइना अइगी वारीदा मयाम अइगी टेस्टिमोनी दको अइसे चही तरे निपान मुक ओइरंगदबो माले मयाम अइगी प्रेयर गी मरोन से जीसु हातोकपिगनु हाइना लेरमे मयाम चर्चदा संडे नुमित कागे हेना तौबा थबकता लेरिंगेदा नामरूपता चर्च काहौद्रे एगी कुत्ता एम्बुलेंस सु लेबनी एम्बुलेंस की ड्राइवर सु एगी अंडर द लेबनी सेफ्टी ऑफिसर की पोस्ट दा थबक तौबनी ओएनजीसी दा अदो ngल्ली हेना लेबदगी चर्च थोंग थिंगमबदगी मयाम दयानन नंगसे इसाना इसादा क्वाइदगी फत्तबा क्वाइदगी पापीनी को नंगसे नंग ईश्वरना हातोकपदा मतिक चारे नंग हातोनी हाइना मयाम वखलसिनने तुम खल्ल मयाम तुम नबगी गुली से अमन का यापोंते अहुम मरी चसल लेमी मयाम अदुबु इपागी वाहै लाकपददी नंग करिगी कप्पिबनो हाय हालेलुया नंग कपनबगी दमकता नंगना पाप कोक्पिउ हाइनबगी दमकता जीसुना सीरगा हिंगतखिब्रा जीसुना सीखिबदो मियबा पुम्नमकिनी नंगना जीसुबु थाजब तारगदी करिगी दमकता कप्पिबनो करिगी दमकता पाप कोक्पिउ हाइरिबनो पाप कोक्पिनबगी दमकता इपा ईश्वरना थारबा तियागी मखाद मिंगलेन जीसुबु थाजरगा करिगी दमकता अइबु कनबिउ हाइरिबनो कनबिख्रबनी कनबिबगी दमक थागचरी हायु हालेलुया हाइदुना हायु अइबु नुंगसिबिबगी दमक थागचरी हायु हाइदुना इंगोंदा फुंदोकपिरक्पा मतमदा इपाना फुंदोकपिरक्पा मतमदा मयाम अइना हाना खलंबा जीसुना इंगोंदा लुम्मगा लैरे हातोनी हाइना खलंबदो खुदसिना सुमाय खंजलगा हिक न कपखी थवाय सिंगबा फंगे हाइदुना सु लाउखिमे अदुना इंगोंदा इपाना उहनबिबदो करिगिनो इपागी नुंगसिबदो फुंदोकचनबगी इंगोंदा फोन तौबिरई ओजागा वारी साननिंगबा फाउजरे ओजागी वहाई से तारगा ओजादा अमतंग प्रेयर तहोनिंगबा फाउरे यस अदोमना करिगुंबा इंगोंदा प्रेयर तहोनिंगबा नत्रगा अइगा वारी साननिंगबगी अदोमदा फाउरकपा तारगदी अइनदी अदोमदा अकीबगी वहाई हाइरोय
ipana ingonda kibagi wahai hayenaba wayan yathang commandment sinanabagi damakta nang phai phatti hainabagi damakta nang pap chele norokta tani hainabagi damakta aibu khandok pibanate ipana afaba wapaugi damak khandok pibani thaujalna thajubagi mapalna dombu kanbire masi adomdagi natte ipa ishorgi khudolni ishorna taibang panbu asukki matik nungsibire maram aduna mahaki amat tangaireba masanu papine bibani madu mahakpu thajaba mi kudingna mangdaduna lomba naidaba sargada thamba fangbigani thambigani apostle paul gi punsi wari ningsingbiu christian hato amba taragasu mabu ishorna thogol tawhanbi adugumna aisu yamna pikchaba yamna sonjaba aise ipagi thauchaldagi afaba wapau sini mayam aina phudok jaibase थाजरब सिंह अदोम द पांगल हपचरी हेन पांगल कनबो ओइबिउ हेन अचुंब फोंदोकपिउ आइन याबा लो न याबा संविधान न याबा इपागी अचुंब द अखोई लेमिनसी धर्म पुनमक पु इकाई खुमनबिउ नंगे धर्म फत्ते मागी धर्म फई हाइदुना हाइबिगनु धर्म पुनमक अफबनी मयाम ताइबंग पानबद अखोई लेमिनब मतमद अखोई पुन्न मियोइबा हाइबसे पुन्न लेमिनगदबनी मरम अदुना बाइबल ना हाय नंगना लेमिनरिबा मफम अदो अदुगा नंगना ngamiba मखै इंगथना लेमिनो हाइबसे अदुगा पोलना वाहै मा हाय अइना इपागी वपाउगी दमक्ता नोइबा सिंग नोकमिनै कप्पिबा सिंग कप्मिनै चारिबा सिंग चामिनै क्या तथोइबा वाहैनो इपागी अफबा वपाउ सिनी ख्वाइदगी हेन लुरिबसे ख्वाइदगी हेन मरुरी अदुगा मथंगदा मोनोनलुंग चवांग अखोगी प्रेयर तौबगी मोजी थाबिरे थागचरी ओजा मोनोनलुंग चवांग अदुगागिदी आंखुई तांसा ओजा चारबा है चाक चारबा हाइबा माले ओजा आई नुमिदांगिदी चाद्री ओजा अदुगा थुई कामई ओजा अखोई अंकल की दमकता नाबा फनगई प्रेयर तौबिउ अदोमगी ककागी अनाबा सोइदना फहनबिबो इसनु मयाम अखोई यीशु ख्रिस्टदा अखोई अदोम थाजबिउ थाजबगी मतुंगिना ओइगदबनी अमसुंग अदोमगी प्रेयर अदोमना हाइजबदगी सु ईश्वरना सोइदना फहनबिगनी मयाम अदोमना हाइजबिउ ईश्वरदा अदोम थाजब थंबिउ अदुगा इपाना इबनाबा फहनबिखरेको इपाना आइगिदमक्तनिको कल्वरीगी क्रॉस इपागी हक्चांगना दाफम नाइना लौरिबदो थागचरी इपाना आइगी अनाबा फहनबिरे हाइदुगा अदुगा मयामदा करिगुम ममखक निंगसिंगजरे असे हाइदोकजगे को मयाम अदोमना यीशु ख्रिस्ट थाजबा मिसक ओइबा तारगदी अदोमदा पांगल पीखरबनी मयाम को अदोमदा पांगल पीखरबनी अनाबा फहनबगी हिलिंग तौबगी अदुगागिदी फत्तबा थवाई तानथोकबगी मयाम को असिबा हिंगलनबगी अनौबा लोन ngangbगी पांगल पीखरबनी मरम अदुना अदोम करिगुंबा अनाबा मिसक ओइबा तारगदी अदोमना इसिंग थक्पा मतमदो अदोमना इसिंग थक्पगी ग्लास नत्रगा बोतल दुगा इपा यीशु ख्रिस्टा होली बाइबल दगी ईश्वर की वाहय अमक पाथोकपियो होली बाइबल दा इपा जीशुना अनाबा फहनबगी पांगल हापनी इपा जीशुना असिब हिंगलनबगी बाइबल की वर्स पाथोकपियो अदुगा मार्क हाइबा लारिक अदुगी चैप्टर 16 की वर्स 15 16 17 18 अदो पाथोकपियो अदुगा अदोम से अदोम नारंब याय अदोम वारंब याय अदोम से तराई बनते अदोम से तराई बनते अखोई पुनमक से इपाना थाजरबे अखोई पुनमक अमतनी अहेनबा अखोगी हेन्ना ईश्वरना नुंगसिबा वाटना नुंगसिबा हाइना ईश्वरगी मफमदा पुनमक अमतनी ईश्वरना मयाम थाजदबसिंगबु ईश्वरना हेन्ना नुंगसि मरमदि मा खंगजद्री हाइदुना मरमदुना ओजासिंग इचिलना उचेचलसिंग अइना हाइजरिबसे अदोम ताबिउ अदोमना इसिंग थक्पा मतमदा इपा अदोमगी बाइबल की वाहै पाथोकपिरो अनाबा फहनबगी पाथोकपिरो मार्क हाइरिबा लाइरिक अदुगी चैप्टर 13 की वर्स 15 13 19 पाथोगा इपा नाहक नैखोइदा ऑथोरिटी पीखरबनी पांगल पीखरबनी मदुदी इपा नाहक अनाबा फहनबगी नाहक भूत चंग तांथोकपगी इपा नाहक नाहाय हु थकलबसु हु मीने पिथकप तारगसु मदुना करिसु अमांग थोगलोय नकोइना अनाबा सिंगी मथकता खुद थंबद फगनी थागचरी इपा आइगी हक्चांग नारिबसी इपा जीशु नाहक की थोगचालना फबो इजरगे इपा जीशुना फहनबिरे हैना हाइरगा हाइरिबा इसिंग दो थकपियु
soidana adom gena ba fa ki ni yengbe prayer to view Isu Krista ki isingda adom na mantra sondoi na teko mayam ekoi gidi Christian gi mantra leite ekoi gidi Jisu Krista mantra dagi double ni mayam aran khubam pibi ba kan bi ba mapu atiagi makhada thar ba pap kok pina bagi minglen Jisu Krista ma ki minglen da past present future oiramba oiriba masung lakadawa ise makatang mate makatang ningsing dere oiramba oiriba lakadauriba holomda na hingliba isyo helomda na hingliba isyo atiyama lembu sembiba taibang singum na lairiba loina ikhang khangba iyuda uba tolaba singi umho ngakpire ko nanay khoibu pina vire aran khubam laihan vira nilomda na nanakta thagachari Prabhu Jishu ingam ngamba isyo oiramba oiriva lakadauriva holomda na hingliva isyo holomda na hingliva isyo amen थागतचरी मैम इसे सकनिंग अपाम फाउजरपदगी सक्चबनी इसे फंगहैजब नचदे मथंगदा टोम्बोय टोम्बोय आमेन आमेन टोम्बोय ब्रदर अदुगा मेदा नावरेम ओजा एगी फैमिली गिसु हाइजबिउ थागतचरी मेदा नावरेम अदोमगी फैमिली अदोमगी मुंग मनुंगु ईश्वरने हेन कोनसिनबिबा हेन अदोमगी फैमिली बु लोइने बिबो इसनु इपाची सुना आमेन मथंगदा बसंत कुमार हालेलुया थागचरी ओजा हालेलुया जॉय कुमार तखेलंबम यामना फजै ओजा आमेन हैबिरे थागचरी ओजा जॉय कुमार तखेलंबम थागचरी इपागी नुक्सिबसे मैम नोकनिंग वाहै मतंग हाइजरके को नोंगमा नुपा अमना ईश्वर थाजदब नुपा ईश्वर खंगजद्रिबा हाइजे बताय को जीसु ख्रिस्ट खंगजद्रिबा नुपा अमना क्रिश्चियन सिंगसे यीशु ख्रिस्ट बु थाजरगदी कोइना इपाबु थागचबगी इसे सकपसे कोइ सकतब यादे को चर्च तबु ओइरो अदो युम दबु ओइरो कोइना इसे सकचबसे अदुगा थवाइदगी सकलकपनिना दुम फजैबा मयाम को अदुना नुपासिना हाइरकपा करमना हाइरके हाइबबु मी सिंगसे क्रिश्चियन बु ओइरगदी सिंगर हेता ओये मी सिंगसे क्रिश्चियन बु चंगरगदी सिंगर हेता ओये हाइबा इसे सकपो लोय हाइगी सिनेबा मरमदी थवाइदगी सकलकपदो थागचरी मैम अदुगा मेदा नावरेम आमेन हाइदुना हाइबिरे मैम मैम दैना पुंगिंग थगचरी थाजरबसिंग अइना नते जीसु ख्रिस्ट इपाना थगचरी अदोमगी दमकता जीसु ख्रिस्ट लई अदोम जीसुगी मचानी अदोम जीसुना नुंगसिबा मचानुपा मचानुपिनी अदोम लांगतक नगनु अदोमना नारेदना अदोमना करिगुमा अनाबा ओरेदना ओजा सिंग इचिल नाउसिंग अदोम प्रेयर तबु थाजबगा लोइनना अदुगा इसिंगदसु अदोम मथक्पा मतंदा चाक चाबा मतंदसु इपा नंगी थौचालना फहनबिरे हाइदुना चाबिउ सोइदना लौथोखिगनी मयाम फत्तबदगी अनाबा कनाना पिरे मयाम मरुइना फत्तबसिना नाहले को अदुगा ईश्वरगी वाहैसे फत्तबदगी याम कल्ले जिसुगी वाहैसे मयाम अदुना जिसुगी मिंगसे याम तोइतोन सिजिनबिउ हालेलुया हाइबो याम तोइतोन हाइबिउ अदुगा ईश्वरना अदोमदगी अनाबा एक पुनमक लौथोकपिदुना थौचाल मरांग काइना हिचपिरकनी मयाम मरमदुना थाजरबा चिलना इचे इचलसिंग इपागी नुंगसिबदा हेन लैमिनसी अखोय मतेंग पांगमिनसी अदुगा यंगबिरिबसिंग करिगुंबा अदोमदा अदोमगी इमुंग मनुंगदा नत्रगसु अदोमगी थांगनबा मफमदा अदोमना खंगबा मफमदा करिगुंबा लाइरबा वारबा कना लैजद्रबा करिगुंबा मियोय लैबा तारगदी फैमिली लैबा तारगदी अइंगोंदा WhatsApp ता कांटेक्ट तौबिरो मयाम अखोयना फेलोशिप की माइकैदगी अमसुंग अखोय मयाम पुल्लगा अइगी सब्सक्राइबर खक्ता हाइजेगे मैम को सब्सक्राइबर खतना अखोना ngमजब मतेंग पांगप तारगदी फैमिली अमा नुंगा हेनब ngमगनी अखोना फैमिली अमगी अवाब कोखनब ngमगनी अफब वपाउग लोइनना कनागुंबा वारिबा लैत लाइरा चानिंगाई लैतब मी अमदा
ꯆꯥꯅꯤꯡꯉꯥꯏ ꯂꯩꯇꯕ ꯃꯤ ꯑꯃꯗ ꯑꯐꯕ ꯋꯥꯄꯥꯎ ꯊꯋꯥꯏ ꯀꯟꯕꯤꯕ ꯉꯝꯕ ꯋꯥꯄꯥꯎꯒ ꯂꯣꯏꯅꯅ ꯃꯉꯣꯟꯗ ꯑꯩꯈꯣꯏꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯒꯗꯤ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯃꯥꯒꯤ ꯊꯋꯥꯏꯗ ꯄꯥꯡꯒꯜ ꯐꯪꯒꯅꯤ, ꯍꯛꯆꯥꯡꯗ ꯄꯥꯡꯒꯜ ꯐꯪꯒꯅꯤ, ꯑꯃꯁꯨꯡ ꯏꯄꯥ ꯖꯤꯁꯨꯅ ꯁꯤꯈꯤꯕ ꯍꯤꯡꯒꯠꯈꯤꯕꯗꯣ ꯍꯤꯔꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯕꯨ ꯊꯋꯥꯏꯗ, ꯍꯛꯆꯥꯡꯗ, ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ, ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗ, ꯄꯨꯛꯅꯤꯡꯗ, ꯐꯥꯏꯅꯥꯟꯁꯤꯌꯦꯜꯗ ꯍꯤꯔꯝ ꯈꯨꯗꯤꯡꯗ ꯕ꯭ꯂꯦꯁꯤꯡ ꯄꯤꯔꯝꯃꯕꯅꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯍꯥꯟꯅ ꯍꯧꯗꯣꯛꯄꯁꯤ ꯌꯥꯝ ꯃꯔꯨꯅꯤ, ꯍꯥꯟꯅ ꯂꯦꯞꯄꯁꯤ ꯌꯥꯝ ꯃꯔꯨꯅꯤ꯫ ꯑꯩꯅ ꯃꯌꯥꯝꯗ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯚꯤꯗꯤꯑꯣ ꯑꯩ ꯊꯥꯒꯠꯆꯔꯤꯕꯗꯣ ꯑꯩ ꯐꯕꯒꯤ ꯅꯠꯇꯦ, ꯑꯩ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯦ, ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯜꯂꯤ, ꯑꯩ ꯄꯥꯁꯇꯔ ꯐꯨꯔꯝꯕ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯅꯤ, ꯑꯗꯨꯕꯨ ꯏꯄꯥꯅ ꯑꯩꯕꯨ ꯀꯟꯕꯤ, ꯑꯩꯕꯨ ꯀꯟꯕꯤꯕꯗꯒꯤ ꯑꯩꯕꯨ ꯑꯐꯕ ꯑꯣꯏꯍꯟꯕꯤꯔꯦ ꯍꯥꯏꯕꯗꯨꯅꯤ ꯃꯌꯥꯝꯗ ꯑꯩꯅ ꯎꯍꯟꯅꯤꯡꯉꯤꯕꯁꯦ ꯃꯌꯥꯝ ꯀꯣ꯫ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯒꯠꯄꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯒꯤ ꯃꯅꯥꯛꯇ ꯑꯋꯥꯕ ꯑꯅꯥꯕ ꯂꯩꯕ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯣ ꯃꯌꯥꯝ, ꯍꯥꯏꯕꯗꯤ ꯂꯩꯇ ꯂꯥꯏꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣ ꯑꯩꯈꯣꯏꯅ ꯄ꯭ꯔꯦꯌꯔꯒ ꯂꯣꯏꯅꯅ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯒꯤ ꯃꯇꯦꯡꯁꯨ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯃꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯑꯩꯈꯣꯏ ꯄꯥꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯅ ꯐꯣꯡꯗꯣꯛꯆꯈꯤꯕ ꯃꯇꯝꯗ ꯑꯣꯖꯥ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯀꯌꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄꯒꯤꯗꯃꯛ ꯌꯥꯝ ꯊꯥꯒꯠꯆꯔꯤ, ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯩ꯫ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯏꯄꯥꯅ ꯁꯦꯝꯍꯟꯕꯤꯕ ꯀꯟꯕꯤꯕ ꯃꯄꯨꯒꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇ ꯑꯣꯖꯥꯁꯤꯡ ꯀꯌꯥ, ꯏꯆꯦ ꯀꯌꯥ, ꯏꯆꯟ ꯀꯌꯥ, ꯃꯔꯨꯞ ꯀꯌꯥ, ꯏꯅꯥꯎ ꯀꯌꯥ ꯏꯁꯣꯔꯅ ꯂꯣꯏꯅꯕꯤꯗꯨꯅ ꯑꯋꯥꯕ ꯑꯃ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯔꯦꯕꯨ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯄꯥꯒꯤ ꯃꯤꯡꯗ ꯑꯩ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯅꯤ ꯃꯌꯥꯝꯁꯦ꯫ ꯑꯁꯤꯅꯤ ꯁꯔꯒꯒꯤ ꯂꯟ꯫ ꯇꯥꯏꯕꯪꯄꯥꯟꯁꯦ ꯊꯥꯗꯣꯛꯆꯜꯂꯒ ꯍꯌꯦꯡ ꯁꯔꯒꯗ ꯂꯟ ꯃꯌꯥꯝ ꯄꯩ ꯂꯩꯔꯝꯃꯒꯗꯤ ꯃꯌꯥꯝ ꯍꯔꯥꯎꯔꯣꯏꯗ꯭ꯔꯣ ꯀꯣ? ꯑꯗꯨꯅ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ꯫ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯃꯌꯥꯝ ꯃꯣꯅꯤꯇꯥꯏꯖ ꯊꯤꯡꯈꯤꯕꯗꯣ ꯃꯌꯥꯝ, ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜꯁꯦ ꯄꯩꯁꯥ ꯐꯪꯕ ꯍꯧꯈ꯭ꯔꯕꯅꯦꯕꯀꯣ꯫ ꯍꯧꯔꯒ ꯃꯌꯥꯝ ꯑꯩꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯃꯌꯥꯝꯗ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯕꯒꯤ ꯃꯔꯝꯅꯁꯨ ꯑꯩꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯅ ꯑꯗꯨꯝ ꯐꯣꯡꯗꯣꯛꯆꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯏꯁꯇ꯭ꯔꯥꯏꯛꯁꯨ ꯂꯥꯛꯈꯤꯕ, ꯔꯤꯌꯨꯁ ꯀꯣꯟꯇꯦꯟ ꯂꯥꯛꯈ꯭ꯔꯒ ꯏꯁꯇ꯭ꯔꯥꯏꯛ ꯑꯃ ꯂꯥꯛꯈꯤ ꯃꯌꯥꯝ꯫ ꯏꯁꯇ꯭ꯔꯥꯏꯛꯁꯦ ꯀꯔꯤꯗꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯑꯩ ꯈꯜꯂꯦ꯫ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯅꯥꯎꯈꯣꯝꯕ, ꯕ꯭ꯔꯗꯔ ꯅꯥꯎꯈꯣꯝꯕꯗꯣ ꯌꯥꯝꯅ ꯑꯊꯣꯏꯕ, ꯃꯥꯒꯤ ꯏꯁꯩꯁꯤ ꯌꯥꯝ ꯐꯖꯕꯅꯤ, ꯊꯋꯥꯏꯗ ꯊꯃꯣꯏꯗ ꯇꯆ ꯇꯧꯕꯅꯤ ꯃꯌꯥꯝ꯫ ꯃꯥꯒꯤ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯅꯣꯡꯃ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩꯒꯤ ꯀꯃꯦꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯖꯥ ꯒꯣꯁꯄꯦꯜ ꯏꯁꯩ ꯈꯔ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯛꯄꯀꯣ꯫ ꯑꯗꯨꯒ ꯒꯣꯁꯄꯦꯜ ꯏꯁꯩꯁꯦ ꯃꯌꯥꯝ ꯑꯩꯉꯣꯟꯗ ꯇꯆ ꯇꯧꯕ, ꯍꯥꯏꯕꯗꯤ ꯏꯄꯥꯒꯤ ꯁꯤꯒꯤ ꯏꯄꯥꯅ ꯁꯤꯖꯤꯟꯅꯕ ꯃꯥꯒꯤ ꯏꯁꯩꯁꯤꯅ ꯃꯌꯥꯝꯗ ꯇꯆ ꯇꯧꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯀꯂꯦꯛꯁꯟ ꯑꯣꯏꯅꯀꯣ ꯃꯌꯥꯝ, ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯖꯔꯛꯄ ꯈꯔ ꯏꯁꯩꯁꯦ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯅ ꯊꯥꯖꯕꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯩꯗꯤ ꯄꯩꯁꯥ ꯐꯪꯅꯕꯒꯤ ꯌꯨꯇ꯭ꯌꯨꯕꯁꯦ ꯑꯩꯗꯤ ꯁꯦꯝꯕ ꯅꯠꯇꯦ, ꯃꯔꯨꯑꯣꯏꯅ ꯊꯋꯥꯏ ꯀꯟꯕ ꯐꯪꯅꯕꯒꯤꯅꯤ ꯁꯦꯝꯕꯁꯤꯗ ꯃꯌꯥꯝ꯫ ꯑꯗꯨꯒꯤ ꯆꯦꯅꯦꯜꯗꯨꯅ ꯀꯣ, ꯑꯩ ꯆꯦꯅꯦꯜꯗꯨꯅ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯕ꯭ꯔꯗꯔ ꯑꯗꯨꯒꯤꯗꯣ ꯂꯧꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯒꯁꯨ ꯑꯗꯨꯝ ꯐꯒꯗꯧꯕ, ꯗꯥꯏꯔꯦꯛ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯗꯕꯤꯔꯦ ꯀꯣ꯫ ꯍꯥꯏꯗꯤ ꯀꯩꯅꯣꯁꯨ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟ ꯍꯥꯏꯅꯁꯨ ꯍꯥꯏꯔꯤꯉꯩ ꯁꯔꯛꯇꯨꯒ ꯔꯤꯌꯨꯁ ꯀꯣꯟꯇꯦꯟ ꯂꯥꯛꯄꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯐ ꯇꯧꯈꯤꯕꯁꯦ ꯊꯥ ꯑꯃꯒꯤ ꯇꯧꯏꯍꯦ꯫ ꯑꯩꯒꯤ ꯊꯥ 3ꯒꯤ ꯑꯃꯨꯛꯇ ꯆꯠꯈꯤꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯇ꯭ꯔꯥꯏꯛ ꯑꯃꯁꯨ ꯂꯥꯛꯈꯤꯕ꯫ ꯑꯣꯖꯥ ꯅꯥꯎꯈꯣꯝꯕꯒꯤ, ꯕ꯭ꯔꯗꯔ ꯅꯥꯎꯈꯣꯝꯕꯒꯤ ꯏꯁꯩ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯜꯂꯤ, ꯑꯩꯅ ꯀꯔꯤꯗ ꯏꯁꯇ꯭ꯔꯥꯏꯛꯅꯣ ꯍꯥꯏꯅ ꯑꯃꯨꯛ ꯆꯪꯉ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯣꯖꯥꯒꯤ ꯕ꯭ꯔꯗꯔ ꯅꯥꯎꯈꯣꯝꯕꯒꯤ ꯃꯥꯒꯤ ꯏꯁꯩ ꯀꯂꯦꯛꯁꯟꯗꯨ ꯃꯊꯟꯇ ꯀꯛꯑ ꯂꯩꯔꯝꯃꯦ꯫ ꯑꯗꯨꯒ ꯑꯣꯏꯅ ꯊꯣꯛꯂꯦ, ꯑꯁꯤꯅ ꯏꯁꯇ꯭ꯔꯥꯏꯛ ꯊꯥꯗꯔꯛꯄꯅꯤ ꯍꯥꯏ ꯀꯣ ꯃꯌꯥꯝ꯫ ꯍꯣꯏ, ꯏꯁꯦ ꯏꯄꯥꯅ ꯄꯨꯝꯅꯃꯛ ꯈꯪꯉꯤ, ꯊꯥꯒꯠꯆꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯗꯣꯂꯔꯁꯦ 100ꯒ ꯀꯌꯥꯅꯣ ꯁꯨꯔꯕꯅꯤ ꯃꯌꯥꯝ, ꯂꯨꯄꯥ 10,000 ꯍꯦꯟꯅ ꯆꯪꯉꯅꯤ ꯍꯥꯏꯅꯀꯣ, ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯂꯩꯔ ꯆꯪꯉꯅꯤ ꯍꯥꯏꯅ ꯍꯥꯏꯕꯒ ꯃꯌꯥꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯏꯁꯇ꯭ꯔꯥꯏꯛ ꯇꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯥ 3 ꯍꯦꯜꯂꯦ, ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯑꯃꯨꯛ ꯔꯤꯑꯦꯄ꯭ꯂꯥꯏ ꯇꯧꯕꯒꯤ ꯑꯃꯨꯛ ꯊꯥꯔꯦ, ꯑꯗꯨꯃꯨꯛ ꯌꯥꯗꯦ꯫ ꯑꯗꯣ ꯉꯁꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯁꯦ ꯃꯌꯥꯝꯁꯦ ꯔꯤꯑꯦꯄ꯭ꯂꯥꯏꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯏꯁꯣꯔꯗꯗꯤ ꯄ꯭ꯔꯦꯌꯔ ꯇꯧꯏ ꯃꯌꯥꯝ, ꯃꯔꯝꯗꯤ ꯑꯁꯤꯗꯒꯤꯁꯨ ꯄꯩꯁꯥ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯩꯅ ꯄꯥꯝꯖꯕꯁꯦ ꯃꯌꯥꯝ ꯄꯥꯡꯒꯜ ꯊꯣꯛꯅ ꯑꯩꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤꯕ, ꯄꯥꯡꯒꯜ ꯊꯣꯛꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ ꯃꯌꯥꯝ, ꯄꯥꯡꯉꯛꯀꯅꯤ ꯃꯇꯝ ꯑꯃꯗꯤ ꯃꯌꯥꯝ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯧꯒꯜ ꯁꯣꯏꯗꯅ ꯇꯧꯍꯟꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯐꯥꯁ ꯐꯨꯗꯀꯤ ꯗꯨꯀꯥꯟ ꯃꯆꯥ ꯑꯃ ꯐꯝꯖꯕꯅꯤꯅ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯄꯥꯡꯒꯜ ꯊꯣꯛꯅ ꯉꯝꯖꯗꯦ, ꯃꯔꯝ ꯑꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯅꯤꯖꯕꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯃꯇꯦꯡ ꯄꯥꯡꯅꯔꯒ ꯄꯤꯕ ꯃꯇꯦꯡ ꯄꯥꯡꯕꯁꯤꯅ ꯍꯦꯟꯅꯁꯨ ꯊꯧꯖꯥꯜ ꯍꯦꯟꯒꯗꯧꯕ ꯃꯥꯜꯂꯤ, ꯅꯠꯇ꯭ꯔ ꯃꯌꯥꯝ? ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ, ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯑꯩꯒꯤ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯦ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ꯫ ꯑꯗꯣꯝ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯃꯌꯥꯝ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯊꯥꯖꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜꯁꯤꯡ, ꯏꯁꯣꯔꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯖꯥꯠ ꯕꯤꯖꯥꯠ ꯅꯥꯏꯗꯦ꯫ ꯏꯁꯣꯔ ꯑꯗꯣꯝ ꯑꯋꯥꯔꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯍꯥꯏꯕꯤ, ꯑꯩꯅ ꯅꯥꯗꯕ ꯃꯤꯅ ꯗꯥꯛꯇꯔ ꯃꯊꯧ ꯇꯥꯗꯦ, ꯑꯅꯥꯕꯅꯗꯤ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯝ ꯑꯋꯥ ꯄꯣꯠꯂꯨꯝ ꯄꯨꯗꯦ, ꯑꯩꯁꯨ ꯋꯥꯗꯦ, ꯑꯩ ꯅꯨꯡꯉꯥꯏ꯫
ꯑꯩꯁꯦ ꯀꯩꯁꯨꯝ ꯑꯋꯥꯠꯄ ꯂꯩꯇꯦ ꯑꯩ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯕ ꯏꯁꯣꯔ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯔꯒꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯀꯣ ꯑꯩ ꯄꯥꯞ ꯆꯦꯟꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯂꯣꯝꯕ ꯅꯥꯏꯗꯕ ꯁꯔꯒꯗ ꯂꯩꯅꯤꯡꯕ ꯑꯗꯨꯒ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯗꯨꯝ ꯑꯅꯥꯕꯒꯤ ꯑꯌꯦꯛꯄꯒꯤ ꯂꯥꯡꯇꯛꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯍꯥꯏꯔꯤꯕ ꯃꯄꯨ ꯑꯃꯈꯛ ꯂꯩ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯌꯥꯝꯕ ꯃꯤꯁꯤꯡꯅ ꯅꯤꯡꯅꯕ ꯈꯨꯔꯝꯅꯕ ꯏꯁꯣꯔꯅꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯖꯥꯠ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯂꯩꯔꯕ ꯂꯥꯏꯔꯤꯛ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯕꯥꯏꯕꯜ ꯂꯩꯔꯕ ꯍꯥꯏꯔꯤꯕ ꯖꯤꯁꯨꯗ ꯑꯗꯣꯝꯒꯤ ꯑꯋꯥꯕ ꯑꯃꯨꯛꯇꯪ ꯁꯤꯟꯅꯗꯨꯅ ꯌꯦꯡꯕꯤꯌꯨ ꯑꯗꯣꯝꯒꯤ ꯑꯋꯥꯕꯗꯨ ꯊꯥꯡꯗꯈꯤꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤ ꯄꯣꯠꯇꯒꯤ ꯑꯂꯨꯝꯕ ꯑꯃ ꯊꯥꯡꯗꯈꯤꯕꯒꯨꯝꯅ ꯑꯗꯨꯝ ꯐꯥꯎꯔꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯕ ꯉꯝꯃꯣꯏ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯕꯥꯞꯇꯥꯏꯖ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯃꯊꯧ ꯇꯥꯔꯣꯏ ꯑꯩꯅ ꯕꯥꯞꯇꯥꯏꯖ ꯇꯧꯕ ꯃꯇꯝꯗ ꯑꯩꯗꯤ ꯆꯦꯜꯂꯤ ꯃꯌꯥꯝ ꯌꯨꯝꯗꯒꯤ ꯁꯨꯇꯤ ꯂꯥꯛꯑꯒ ꯑꯩꯒꯤ ꯌꯨꯝꯗꯒꯤ ꯑꯩ ꯊꯕꯛꯇꯒꯤ ꯁꯨꯇꯤ ꯂꯥꯛꯑꯒ ꯌꯨꯝꯗꯒꯤ ꯆꯔꯆ ꯇꯥꯅ ꯆꯦꯟꯕꯅꯤ ꯀꯝꯄꯥꯎꯟ ꯇꯥꯅ ꯑꯣꯖꯥ ꯑꯩ ꯕꯥꯞꯇꯥꯏꯖ ꯂꯧꯖꯔꯒꯦ ꯍꯥꯏꯅ ꯏꯄꯥꯒꯤ ꯀꯣꯂꯤꯡ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯕꯥꯞꯇꯥꯏꯖꯀꯤꯗꯃꯛ ꯇꯧꯕꯒꯤꯗꯃꯛꯇꯁꯨ ꯋꯥꯕꯤꯒꯅꯨ ꯑꯍꯥꯟꯕꯗ ꯑꯗꯣꯝꯅ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯊꯤꯌꯨ ꯄꯣꯠ ꯄꯨꯝꯅꯃꯛ ꯅꯈꯣꯏꯗ ꯍꯥꯞꯆꯤꯟꯕꯤꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯥꯔꯦꯟ ꯃꯩꯁꯨ ꯆꯠꯈ꯭ꯔꯦ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯂꯥꯏꯚ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯀꯃꯦꯟꯁꯦ ꯕꯁꯟꯇ ꯀꯨꯃꯥꯔ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯑꯣꯖꯥ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯤ ꯍꯤꯟꯗꯨꯅꯤ ꯑꯗꯨꯕु ꯑꯩꯒꯤ ꯏꯄꯥꯕꯨ ꯊꯥꯖꯩ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯙꯔꯃꯅ ꯑꯩꯈꯣꯏꯕꯨ ꯙꯔꯃ ꯄꯨꯝꯅꯃꯛ ꯑꯐꯕꯅꯤ ꯑꯣꯖꯥ ꯙꯔꯃꯅ ꯑꯩꯈꯣꯏꯕु ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯗꯒꯤ ꯈꯥꯏꯗꯣꯛꯍꯟꯕ ꯉꯝꯃꯣꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯈꯤꯕꯗꯨ ꯙꯔꯃꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯙꯔꯃꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯈ꯭ꯔꯕꯅꯤ ꯖꯤꯁꯨꯅ ꯁꯤꯕ ꯐꯨꯝꯕ ꯍꯤꯡꯒꯠꯄꯗꯣ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤ ꯄꯨꯝꯅꯃꯛꯄꯨꯁꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯑꯗꯨꯒ ꯑꯣꯖꯥ ꯍꯦꯟꯅ ꯑꯣꯖꯥꯅ ꯑꯗꯣꯝꯒꯤ ꯐꯦꯃꯤꯂꯤꯒꯤꯗꯃꯛꯇ ꯍꯥꯏꯖꯕꯤꯌꯨ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯈꯪꯖꯗꯕꯒꯤꯅꯤ ꯑꯗꯨꯒ ꯔꯣꯅꯤꯁ ꯊꯣꯛꯆꯣꯝ ꯑꯦꯃꯦꯟ ꯍꯥꯏꯕꯤꯔꯛꯏ ꯑꯦꯃꯦꯟ ꯃꯦꯗꯤꯌꯥ ꯅꯥꯎꯔꯦꯝ ꯑꯦꯃꯦꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯅꯟꯗꯣ ꯂꯥꯏꯁ꯭ꯔꯝ ꯄ꯭ꯔꯦꯌꯔ ꯇꯧꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡ ꯑꯁꯤꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯂꯥꯛꯆꯒꯦ ꯃꯌꯥꯝ ꯑꯗꯣꯝꯁꯤꯡ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤꯁꯨ ꯑꯩꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯉꯣꯟꯗꯁꯨ ꯄꯥꯡꯒꯜ ꯐꯪꯖꯩ ꯑꯩꯉꯣꯟꯗꯁꯨ ꯍꯦꯟꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯖꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯦ ꯐꯥꯎꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝ ꯏꯁꯣꯔꯕꯨ ꯊꯥꯖꯔꯕ ꯏꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯔꯕ ꯑꯗꯣꯝꯁꯦ ꯑꯍꯤꯡꯕ ꯑꯣꯏꯔꯕꯅꯤ ꯑꯗꯨꯝ ꯀꯥꯎꯕꯤꯒꯅꯨ ꯑꯗꯣꯝ ꯐꯠꯇꯕ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯣꯝꯅ ꯁꯣꯏꯗꯨꯅ ꯄꯥꯞꯀꯤ ꯊꯕꯛ ꯇꯧꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯗꯣꯝ ꯂꯥꯡꯇꯛꯅꯕꯤꯒꯅꯨ ꯏꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯣꯝꯕꯨ ꯌꯥꯝ ꯅꯨꯡꯁꯤ ꯏꯄꯥꯅ ꯑꯗꯣꯝꯕꯨ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯃꯔꯝ ꯑꯗꯨꯅ ꯏꯄꯥꯕꯨ ꯊꯥꯒꯠꯆꯧ ꯑꯗꯨꯒ ꯏꯄꯥꯕꯨ ꯊꯥꯒꯠꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯆꯨꯝꯕꯗ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯁꯤ ꯃꯤꯒꯤ ꯃꯔꯥꯜ ꯀꯣꯛꯄꯤꯕ ꯃꯤ ꯄꯨꯝꯅꯃꯛꯄꯨ ꯅꯨꯡꯁꯤꯕ ꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯕ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯅ ꯑꯗꯣꯝꯒꯤ ꯊꯪꯅꯕ ꯑꯗꯣꯝꯒꯤ ꯌꯨꯝꯂꯣꯟꯅꯕ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯛꯄ ꯃꯇꯝꯗ ꯑꯗꯣꯝ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩꯅ ꯉꯁꯤ ꯊꯣꯡꯖꯔꯤꯕ ꯑꯩ ꯐꯥꯁ ꯐꯨꯗ ꯗꯨꯀꯥꯟ ꯃꯆꯥꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯇꯥꯏꯝ ꯄꯥꯁꯀꯤ ꯃꯑꯣꯡꯗ ꯐꯝꯖꯕꯅꯤ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇꯦ ꯃꯌꯥꯝ ꯀꯅꯥꯒꯨꯝꯕ ꯂꯩꯇ ꯂꯥꯏꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯩ ꯀꯧꯔꯒ ꯆꯤꯀꯟ ꯐ꯭ꯔꯥꯏ ꯑꯣꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯂꯩꯖꯕꯗꯣ ꯑꯩ ꯄꯤꯕꯤ ꯃꯌꯥꯝ ꯀꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯎꯅꯕꯒꯤ ꯇꯧꯕ ꯑꯃ ꯂꯩ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯇꯧꯕ ꯑꯃ ꯂꯩ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯤ ꯎꯅꯕꯒꯤ ꯌꯥꯝꯅ ꯇꯧꯗꯕ ꯏꯁꯣꯔ ꯎꯅꯕꯒꯤ ꯌꯥꯝ ꯇꯧꯕ ꯑꯃꯁꯨꯡ ꯏꯁꯣꯔꯅ ꯇꯧꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯤ ꯎꯍꯟꯗꯕꯁꯨ ꯌꯥꯔꯣꯏ ꯃꯩꯕꯨ ꯊꯨꯝꯃꯣꯛꯅ ꯀꯨꯞꯄ ꯌꯥꯗꯕꯒꯨꯝ ꯀꯣ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯅꯟꯗꯣꯂꯥꯏꯁ꯭ꯔꯝ ꯑꯃꯦꯟ ꯑꯗꯨꯒ ꯗꯥꯡ ꯁꯋꯥ ꯂꯥꯏꯗꯣꯡ ꯑꯣꯖꯥꯒꯤ ꯂꯥꯏꯞ ꯂꯥꯛꯄ ꯈꯪꯖꯍꯧꯗ꯭ꯔꯦ ꯍꯥꯏꯕ ꯑꯣꯖꯥ ꯑꯩ ꯉꯥꯏꯍꯥꯛꯇꯤ ꯑꯣꯏꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯃꯤꯅꯤꯠ 58 ꯁꯨꯔꯦ ꯑꯣꯖꯥ ꯄꯨꯡ ꯑꯃ ꯐꯥꯔꯛꯀꯗꯧꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯣꯖꯥ ꯗꯥꯡꯁꯋꯥ ꯂꯥꯏꯗꯣꯡ ꯑꯣꯖꯥ ꯑꯃꯁꯨꯡ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯕꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯣꯏꯅꯕꯤꯕ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤ ꯒꯣꯕꯤꯟꯗꯥꯁ ꯑꯁꯥꯝ ꯑꯣꯖꯥ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ ꯏꯄꯥ ꯑꯃꯦꯟ ꯑꯣꯖꯥꯒꯤ ꯐꯦꯃꯤꯂꯤꯕꯨꯁꯨ ꯏꯁꯣꯔꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯣꯟꯁꯤꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥ ꯑꯗꯨꯒ ꯒꯣꯕꯤꯟꯗꯥꯁ ꯑꯁꯥꯝ ꯑꯃꯦꯟ ꯏꯄꯥ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯛꯏ ꯊꯥꯒꯠꯆꯔꯤ ꯑꯃꯦꯟ ꯃꯇꯥꯡ ꯑꯁꯤꯗ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯃꯥ ꯄꯥꯕꯨꯡꯁꯤꯡ ꯑꯩꯒꯤ ꯂꯥꯏꯐꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯌꯥꯝꯅꯁꯨ ꯁꯥꯡꯉꯦ ꯑꯗꯣꯝꯅ ꯌꯦꯡꯕꯤꯕ ꯑꯗꯣꯝꯅ ꯇꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯇꯥꯈ꯭ꯔꯕ ꯄꯨꯝꯅꯃꯛꯄꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯇꯥꯔꯛꯀꯗꯧꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦꯜꯁꯤꯡꯕꯨꯁꯨ ꯏꯁꯣꯔꯅ ꯁꯣꯛꯄꯤꯕ ꯑꯣꯏꯁꯅꯨ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯑꯗꯣꯝꯅ ꯂꯥꯏꯐꯁꯦ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇꯪ ꯍꯥꯏꯕꯤꯌꯨ ꯍꯜꯂꯦꯂꯨꯌꯥ ꯑꯃꯦꯟ
Ipa Jisuna adombu nungsire, Ipa Jisuna adombu kanbire, Ipa Jisuna adombu sargagi ahingba larekta maming isankre, adomgi maral adomgi maral yengba Jisu natte, adom Jisuna tawkibado adom thata thajabiu, adombu ishona yam nungsi, hariba adomda fattaba tawhanba, adomda nahanba, adomda yeganba, adomda wahanba, hariba shaitando Jisuna kalbarigi cross da defeat tawkrabani, khongkhada thamkrabani, adom se ishorgi machani, machanupa machanupini, kanana adomdagi henba ngamgani, adom se khwaidagi hena kanbani, Jisuna phongdokpiri, chanupa ichanupi, langtak nagano, ai leiri, ipa leiri, taibang panbagi aroiba mafam phawbada, matam phawbada thadok piroi. Hallelujah. Amen. Amen. Thagachari Govindas Assam. Amen. Hallelujah. Amen. Adugidi Rosni Marengmai. Hallelujah. Amen. Adugidi Langmabam Ningombam. Hallelujah. Amen. Aduga Media Naurem. Hallelujah. Amen. Adum Bushona Kanbirabani. Thagachari Mayam. Aduga Adora Takelambam. Hallelujah. Amen. Adugidi Tui kami hebako. Hallelujah. Amen. Amen. Aduga Santi Lema. Hallelujah. Amen. Thagachari adom singi punsir ishorna blessing marang kaina haitha birabani. Pakpicha thangjam ozana sakjaba isai leibibra aigidi leijade sister ai dum icham chamna dum ishorbu thagachhabagi sakjabani igondar isai puthokchaba leijade. Aduga lamanlu maringmai. Hallelujah. Amen. Nauboy ningthaujam. Amen. Amen. Ma'am thagachari matang asida losinjarage adom amatta langtak na biganu adomgi langtak na ba punamak anabagi oiro leita lairagi oiro punamak ipa Jisu Kristna lauthok piba orisanu aduga adomgi family da sargagi oiba ipa Ishwar Jehovah ipana blessing marang kaina haithabi orisanu machanupa ekhoi ikanbi mapu Jisu gi minglenda aduga thawai sengmana thabak subi boisanu adumgi mung manungda Jisu Kristna ningthau oina pan boisanu adumgi boundary duga phattabana jengbadi laina changba phawba ngamda boisanu Jisu gi mingna. Amen. Matang asida losinjarage thagachari. God bless you all. Ipa Jisu yam nungsiba mapuni ko mayam mahakna yam nungsi thamjarage mayam mathangda ay amuk lakjage mayam na aigidamaktasu aigi family gidamaktasu ishorda haijabiu kainarasi. Amen. Ishorna nungsibire kanbire. Amen. Hallelujah.